पुंगाई में मतुंग लाके तो पुंगाई में चप चाम फारे लाए काम लेमदे सातिन जे सिदैदा थेलमने अदो हुजिकसे कैनो तौगिबा अखोइगे नुंसाजे अखोइना फमिजे ममांग साइड जाने नुंसाजे मनिंगम लाखिबदुना खुन ओइन पाइरे सोंददी सातिन निमम लेते अखोइगे फोक हारगा सातिन निमम लेत्रे अदुना यांगाय ओइना मम यारे कई लमदनो ब्रो दिमापुरदा लेरे अदुगा मैमना अइना खितंग थेंदोखरे वीडियो जे थागतपा ऐसे पुंग अमा चप चाना तौगे हामने दो मैम वरी बताए के का खर सानाई कांदा खितंग थेंदोक सिंगिन चाक चारबो चाद्री चाक येन बलानी आदि हायरे मोइजे मीजु याम्बा दे जगाजु चौबनिना चाक येमजे मोइ मनिंगलोमदे हरपो जानेबको अदुदना अखोइ स्वाइदि थोंगक्त्रि आमता फाद्रि होनाबे होनारे खोइ सिंदोगा मसिंजा अनौबो स्टाइल अमु थाग्रे यूबी तकबा तरong थाग्रे मोइगी पामजबिदो अदो चाक तो खंगद्रे फर्स्ट प्राइस करी नो फर्स्ट प्राइस से केस ने 75,000 ने 75 अदो मफम उलके मफम उलके अदुगा यारे कोई आइगी सिदा थारे मनिंगदा खसेंदा काय खपनिंग याम सिंगनी पाइ तारेने वखनजिदा सिंग ओदियाद्रे मफम उलके अनिल फर्स्ट प्राइस करी नो निनगे हाइग्रे आम त फाद्री याद्रेबा दिमापुरदा चल खुइ लेरे अदके हम लांगे है मनिंगदा फामी बेसी नौ मैमजिजु फमुलकेसे याम सारमदोइ माले साय अखोइ इम्फान दैदि याम थि हेलेदा मोइ खुसाजे बेराने मोइगी खुसाजे पुरा खुसामनेबको अखोइगी खुसादो अदुदि याम थिना फैदा मोइगा येंगना अदुना अखोइरोमने याम फैदा मसिगी nga अहुमदगी हेनद्रिदा ngak le phaki ni boxing yoina lakpa ngai ri मैम जे boxing yoina lakani haga last loi gi do sapam prasanta hello adagi kem phar gi matau faradi lambi nungai bro chapada hoi lambi nungai ye anil na te lambi nungai bro ngai ga no ai ta sile journey to northeast asmadi pa journey gi mi ma le friend je journey to northeast hai lambi nungai bro chapada nungai re adu nungai to khai akhoi gi jakhama dai do mauk deina nagalengi jaga di chingba jakhama dai do manipur ga taina ba kohima yo ga di nungai re adai yogdikani marak to khar nungai te program phage am phadri da adagi adune adi father hello nokram hello bro as live na file me da live ti video sem da jare num dare num upload to khoi khia re akhoi na ga nga pha ba namui do numi chupom changai haidi ngai ra phamaga semaga yum hala kan dai da mayam ama namjal roga dagi phaja ba khallaga haidi thiraga ju athi mayam du dagi phaja ga da ba khallaga haidi video sem ma matam yam change ko haidi live ti am live le me ai live mo in tor jan din दाया कोंबा दी फाद्री खर तौरकने मोइ लास्ट तो कांगुने दादे ममांग दा 5th सुब ताबदो दाय कोंबा लेरे दादे 5th सुब तायबा मो 5th सुब ताय मोइ लास्ट टाइम तोगले मफम उलके मफम उलगे को अइना चार्जर वो करियो थिन मदिन फोन जे थमगे जगह जे ना तौने फरे आई उलगे मैम के बित्ता मफम तू खोई फो भारगा मी खोई जॉब बियो बा तो लंगरे में लंग बजे यंगी से लंग कोई लंग भाई आराम से
ओके 1 2 3 Woo lần này tôi chọc bung vào tay yếu rồi xin ngày đó trên đây ok trên này pha vậy thì tôi mẹ mua rồi nè lần rẽ mấy cái color mà na để bốc kia tôi cái này nên bốc kia niêm tròn nên nó xài cái đấy xỏ ra này sini mấy cái bốc kia giờ này mấy cái bốc kia ngập pha rồi khối thác rồi pha này compulsory mà đi farak tông vào mà hai đứa mà sai cái chất lùi vào mai khối chụp không được lấy tiền mà rồi mà họ chỉ bảo là cái anh tàu ra cái video nằm nào ready lấy rồi đấy chứ lấy cái video mai nằm nào biết tôi cái confidence với one này ra ở đây cái hàng này cái gì dùng cái nào này cô ấy lấy cái tôi gì si mark se koi gi khoi chop ko pa khara ga wal septa no ko ke na yang han ge tong sa akoi khoi chop pa nga pha pa ma kang gu ge si mark se kan ni ko to smile re sama mark sama koi nga pha ba kang gu di anam layu adu brand maming adu layu di hai roi na pam labiu aduga sumba je kanai ba si di pra sain tor ga ko ko plug khumaga sain tor to ge jam ne ba saina doi mak khumaga pana yamna semning ba style da sem ba ya ne side sain tor ga aduga swai ge je loi khum ro sa hai nusa do phu dana ba khoi di sing me da ai la ke wari la ke me ma so plus ma dei sain tor ga rồi giờ làm thế nó úp bây giờ đấy đang cầm máy tàu nín yên nó phải tàu cái đi mà đang là sao không rồi chỉ tàu jogging ngang cái lịch sử lo máy tàu đi đang nung sàn là bắt chặt thiê rồi chỉ lấy mà giao cầm này phải nó số mà đi úp ngã phá sẽ bắt đầu cái lọc thô cái post cái này vậy aduga hay đi mà làm đi mà làm gì không mình đi qua coi cái ngã phá bao giờ sẽ अखोई ब्रो मिते मसाना ngam ya deko ngam ni de lango lupa khangor ko lango meok de lango meok de mo ram de hoji tor se mafam se yamna ing chi e nongmudi nongai ram ni sam thi nongai he ado jigi mai na marks to ai hai de akhoi poki ma pan da keno to wo chapa ji di khoi nga pha ba kang gu khoi nga mi jing ji di cái máy hay thì nó không thế này nó xoay nè che làm bạc mày đã nung ngầm nên tao phô số ba làm bạc mày đã có free lộc thua cái nung ngầm nên tao phô số ba nung sa đã ở du cái ising mà pan đã nung ngầm nên tao dám ăn nào tại mình là pung hom phô là dù pung manga phô là nó mình chụp bấm phô là dù aman là làm bạc ta lấy rồi ba aman là ising mà pan ta lấy rồi ba nung sa thì dám ăn phong mình là đôi này ising mà pan ta mà phong gì cái nào ba कासन ब काथेक पजे के नोने हे ने बखबा अखोगी इसिंग मपान द लेब मिदो दुना याम तीना काथेक पे हेलनी अदुदुना अखोई इसिंग मपान द nga phaba chappa khotpa sum kangu ji di ko yam thina extremely akoina yamna ke no to wam changi sunscreen na chaloi ko sing mapanda nang nga phaba ko chopa jagi di nongam ni na numi taw pham doi ni sunscreen ni validity lei amuk tai biduna pungama punga ma kari ma matam loi pi bini ana sunscreen na yaroi aduna sumba pi nung de hand glove tupi tor kan de da kana tor admaina tok daga di sing apan da chapa je pra kuchu kumen oni kuron huni lore yang wa ga jani kuron am hu ne ai gi party nawai khoi di kem to bi den tor ga mayum hala kuron hu ne sai skin me loi ma aduna hekta ya da bani odo kameng khala mi ka ya khoi करिंगा फारगे एंसर मी चनी के अंखै मु सुई ये दो nga di fa phana de ro phanai ro kilo ni mu ka ta ba ma khang ta do ado ngasi competition nga am pha bai di oidre nga khoi di chaw pha do aduna first de khitang pikthab duna second ta na nga khoi de gi achau ba na nga tara pha ge ra kun pha ge ra adu kano do achau
your life live bóng lái nếu hoặc tao phụ môn dễ sida này na sai gì nằm phụ môn dễ dual sim oi bên na amma du tao ra đi ta live sẽ tắt leo adu này ising apanda leba nga phaba chaki di sumba pi protection sunscreen aroi adu ne extra protection na nong khara pabiu maina khara pabiu aduga hoi hoi pare adu farm da phamga competition da phamga si mahaw amam di oiramni karambana henge nungai ba num nungai bro aigi ani la samna rije num nungai siju nungai anum nungai tare ne farm da di hoi nga pha bai bitti ngasagi farm da tawona di hele nga do leidana mayamna num khangbiro ai farm gi ju video anum thagale duga mamangi dimapur da sakhi video ju thagale ani deida mayamna sine nungai du da yeng mina akoi viewers singi makha pole ado ese angler amoina num aiju anum mahomom hai ta ne mamangi aina hoito village ta mamangi musu angling competition na ai sida ju video yoidana ko adu do chatle nga mo phakte ai nong ko idana video nam chatle koi ga gamen ta de du ju nam chaninge lo anum ani rak su ju mamang da nga pha de ha ga jon nak sunum lai dana ko suma bit ama din lei bit amom ne mahomom ne si ju num yai do paisa di kha change paisa di kha change de ko ade da maximum lupa lising ani mangai re farm ngai am leibom da khoi jo pop da na tra akoina si de lai je anum lising ani du di ticket ta chakrane magi entry pass da lupa lising ani ma pi ga ni aduga ngasai gi keno je atai keno je sidai leibagi chatpagi kai ge num pa lising mari manga de num loini dema purbolak pai je baragi kai gi me ama anum changi na thau isagi personal private vehicle pula jo thum happa de leibagi kai gi am changi ado na anum pasal pa khorsa di lam japaji di khorsa pai du jadi ko kota hen ba inam na fix to ga di jani no aro de me am sa ba thakpa da sam na ing sai gi do mamangi da biar taksi thaka ni ande kenom chaji sa bani na ko adu na pesa di khara num pai de roi yam drabda lupa 5 truk te num pai bi ro o de he na pai ga yam phare yam di lotion bi ru no yam lotion mi kana di leite ko gi tangai phada du dang num ane ana ba to biu adu ngai re adu ne journey je yum da farm da phaba gi jubbit amani sumain chat pai jubbit amamam ne hai ta nga sina nga pha bai de ma du no di helan ne ba adu sigi ju tonga ma ho ma le je hai ta amai to ado amuka price ka phanga kha di dai ko moina mamang da logi do maina ko ju longam ta ga di adu di sine no ngai ga harak to jan dai ko madi lupa lam phangi ne mamang da pasta bai na tra adu di sky no farm chat po di sine no ngai lupa lam nei por idu ha di adu nam hen gi tam ne ado price phangau da ba akoi gi di anam nungai adu jo ni mak nungai du ne mayam kameng pa ke ko yam nungai dong wale nungai ni nungai aseng mai nungai ai ju nungai adegi aigi yer oije aiga yam nakna aiga lonely phangna mi leitam ni na wari utai je me am ai subscriber ga aigi channel ning bi ba chino ga wari utai to bugi wani ma nong comment pi biro hangni mo question hang biro ya ni ngasi gi jena ta ba maram mo jai go fish ka mai le na question de hang biro go fish ka mai le na ba question de hang biro ngasi gi id dimapur ja pe ngang na tra ju ko an gi adi ba question hang ning hau ba hang hau da ba me am le jo na hang biro ai channel ga mai lena ba ai nam kumdui ready le khara kome masi di thaba khara kom ki anam comment bi ko ai live comment anam reply picture ke kom ki ama fau phadri baro thokchom prem kumar phadri ya phabi sagol sem yam nungai dong wali nungai chanrita nongmai them ye chanrita nongmai them harga ta sar dai kaino
ꯑꯦꯟꯁꯔ ꯑꯁꯤꯗ ꯑꯣ ꯃꯥꯒꯤ ꯇꯥꯁꯔꯅ ꯃꯤ ꯀꯌꯥ ꯈꯣꯏ ꯊꯥꯈꯤꯕꯅꯣ ꯍꯥꯏꯗꯣ ꯔꯤꯄ꯭ꯂꯥꯏ ꯃꯥꯅꯁꯨ ꯇꯥꯁꯔ ꯀꯧꯕ ꯃꯥꯜꯂꯦ ꯇꯥꯁꯔ ꯑꯝꯇ ꯈꯨꯝꯕꯤꯌꯣ ꯆꯟꯔꯤꯇꯥ ꯅꯣꯡꯃꯥꯏꯊꯦꯝꯅ ꯇꯥꯁꯔ ꯀꯧꯔꯦ ꯑꯃꯐꯥꯎ ꯐꯥꯗ꯭ꯔꯤꯕꯣ ꯐꯥꯗ꯭ꯔꯤ ꯉꯥ ꯀꯌꯥꯝ ꯐꯥꯔꯒꯦ ꯃꯌꯥꯝꯕ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯃꯨꯛ ꯐꯥꯗ꯭ꯔꯤ ꯑꯁ ꯑꯩ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤꯅꯦ ꯃꯤ 150 ꯈꯣꯏ ꯆꯣꯞꯄꯁꯤꯗ ꯃꯤ 3 ꯉꯥ ꯐꯥꯔꯦ ꯍꯥꯏꯗꯤ 148 ꯐꯥꯗ꯭ꯔꯤ 148 ꯐꯥꯗ꯭ꯔꯤ ꯑꯗꯨꯅꯦ ꯑꯗꯨ ꯁꯤꯅꯔꯤ ꯈꯔ ꯎꯠꯄ ꯐꯩ ꯃꯌꯥꯝꯅ ꯑꯩꯅ ꯇꯧꯔꯤꯁꯦ ꯌꯨꯝꯗꯒ ꯐꯝꯃꯒ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯀꯩꯅꯣ ꯇꯧꯕꯩ ꯅꯤꯡꯉꯅꯤ ꯑꯩ ꯁꯤꯅꯔꯤ ꯇꯨ ꯗꯤꯃꯥꯄꯨꯔ ꯗꯤꯃꯥꯄꯨꯔ ꯋꯥ ꯑꯩ ꯁꯥꯊꯤꯅ ꯍꯥꯡꯗꯣꯔꯛꯑꯒꯦꯀꯣ ꯁꯤꯁ ꯌꯦꯁ ꯁꯥꯊꯤꯅ ꯍꯥꯡꯗꯣꯔꯛꯑꯒꯦ ꯇꯨ ꯎꯔꯦꯅ ꯇꯨ ꯐꯣꯛ ꯍꯥꯔꯒ ꯁꯥꯕ ꯃꯌꯥꯝ ꯐꯝꯕ ꯑꯗꯣ ꯄꯨꯈ꯭ꯔꯤꯗꯤ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯌꯦꯡꯕꯗ ꯈꯔ ꯂꯥꯞꯄꯦ ꯋꯥꯡꯃꯗ ꯀꯅꯥ ꯐꯝꯃꯤꯅꯣ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯦ ꯋꯥꯡꯃꯗ ꯃꯤ ꯀꯅꯥ ꯐꯝꯃꯤꯅꯣ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯅꯦ ꯁꯤꯅꯔꯤꯒꯗꯤ ꯌꯥꯝ ꯅꯥꯜꯂꯦꯅ ꯃꯅꯤꯡꯗ ꯑꯣꯀꯦ ꯑꯩꯗꯤ ꯚꯤꯗꯤꯑꯣ ꯅꯝꯕ ꯆꯠꯀꯗꯣꯏꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯟꯕꯨ ꯇꯟꯁꯤꯜꯂꯦ ꯃꯌꯥꯝꯁꯦ ꯉꯥ ꯐꯥꯅꯔꯗꯤ ꯈꯔ ꯐꯕ ꯚꯤꯗꯤꯑꯣ ꯅꯝꯕꯗꯤ ꯆꯠꯇꯣꯏꯅꯤꯅ ꯑꯩꯁꯨ ꯑꯩꯒꯤ ꯕ꯭ꯂꯣꯛ ꯁꯦꯝꯕꯒꯤ ꯄꯥꯟꯗꯝꯗ ꯂꯥꯛꯆꯕꯅꯤꯅ ꯑꯗꯨꯅ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯕ ꯆꯠꯀꯅꯤ ꯔꯥꯎꯟ ꯑꯃ ꯒꯣ ꯄ꯭ꯔꯣ ꯄꯥꯏꯔꯒ ꯑꯗꯣ ꯑꯩ ꯉꯁꯥꯏ ꯃꯃꯥꯡ ꯚꯤꯗꯤꯑꯣꯗꯨꯁꯨ ꯍꯥꯏꯈ꯭ꯔꯦ ꯗ꯭ꯔꯣꯟ ꯄꯥꯏꯕꯗꯤ ꯌꯥꯗ꯭ꯔꯦ ꯄꯥꯔꯃꯤꯁꯟ ꯑꯗꯨꯗ ꯀꯩꯀꯥ ꯃꯌꯥꯝ ꯇꯧ ꯂꯩꯔꯦ ꯏꯌꯥꯔꯄꯣꯔꯠꯀ ꯍꯦꯛ ꯊꯪꯅꯕ ꯑꯩ ꯗ꯭ꯔꯣꯟꯗꯣ ꯄꯥꯏꯈꯠꯂꯨꯔꯣ ꯃꯤ ꯑꯦꯔꯣꯄ꯭ꯂꯦꯟꯗꯣ ꯊꯣꯝꯖꯤꯜꯂꯨꯔꯣ ꯁꯤꯁ ꯂꯩꯗꯅ ꯑꯗꯨꯁꯨ ꯄꯣꯠꯇꯣ ꯃꯣꯏꯗ ꯗꯤꯁꯇ꯭ꯔꯦꯛ ꯇꯧꯋꯤꯗꯅ ꯄ꯭ꯂꯦꯟ ꯀꯟꯅ ꯄꯥꯏꯈꯠꯀꯦ ꯇꯧꯀꯥꯟ ꯑꯁ ꯃꯊꯛꯇ ꯀꯩꯅꯣꯝ ꯂꯩꯔꯦ ꯀꯥꯏꯅ ꯃꯣꯏꯒꯤ ꯄ꯭ꯂꯦꯟꯒꯤ ꯗ꯭राꯏꯚꯔ ꯍꯥꯏꯇꯥꯔꯦꯅꯦ ꯄꯥꯏꯂꯣꯠꯇꯣ ꯑꯗꯨꯗꯣ ꯃꯃꯤꯠ ꯃꯃꯥꯏ ꯊꯛꯈꯤꯅꯦꯕ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯒꯤ ꯆꯥꯟꯁ ꯂꯩꯌꯦꯕ ꯑꯗꯨꯗꯨꯅꯅꯦ ꯗ꯭ꯔꯣꯟ ꯄꯥꯏꯕ ꯁ꯭ꯋꯥꯏꯁꯦ ꯑꯩꯒꯤ ꯍꯦꯛ ꯗ꯭ꯔꯣꯟꯁꯦ ꯍꯥꯡꯕꯒ ꯑꯩꯒꯤ ꯐꯣꯟꯒ ꯀꯅꯦꯛ ꯇꯧꯕ ꯐꯣꯟꯗ ꯑꯗꯨꯝ ꯁ꯭ꯋꯥꯏꯗ ꯀꯩꯅꯣ ꯇꯧꯔꯛꯑꯅꯤ ꯔꯦꯁꯇ꯭ꯔꯤꯛꯇꯦꯠ ꯑꯦꯔꯤꯌꯥꯅ ꯃꯦꯞꯇꯁꯨ ꯑꯉꯥꯡꯕꯅ ꯁꯨꯃꯥꯏꯅ ꯌꯦꯛꯑ ꯂꯩꯌꯦꯕ ꯑꯗꯨꯗꯤ ꯄꯥꯏꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯉꯥꯡꯕ ꯖꯒꯥꯗꯨ ꯏꯌꯥꯔꯄꯣꯔꯠ ꯈꯦ ꯅꯛꯅꯕ ꯑꯩꯈꯣꯏꯁꯤ ꯌꯥꯐꯝꯗꯤ ꯊꯣꯛꯄꯅꯦ ꯏꯌꯥꯔꯄꯣꯔꯠꯀ ꯊꯪꯅꯔ ꯑꯉꯥꯡꯕꯗꯨꯗꯤ ꯌꯥꯝ ꯅꯛꯅ ꯂꯩꯔꯦ ꯑꯉꯥꯡꯕ ꯖꯒꯥ ꯑꯃ ꯏꯌꯥꯔꯄꯣꯔꯠꯀꯤ ꯖꯒꯥꯗꯣ ꯌꯥꯐꯝꯕꯨꯗꯤ ꯊꯣꯛꯄꯅꯦꯕ ꯑꯗꯣ ꯄꯥꯔꯃꯤꯁꯟ ꯌꯥꯎꯗꯗꯤ ꯌꯥꯔꯣꯏ ꯐꯔꯦ ꯄꯥꯏꯕꯤꯗ꯭ꯔ ꯂꯣꯏꯔꯦ ꯃꯤꯅ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯑꯩ ꯇꯧꯅꯤꯡꯗꯦ ꯁꯣꯏꯔꯒ ꯑꯩ ꯏꯊꯟ ꯃꯥꯡꯖꯅꯦꯕ ꯉꯥ ꯀꯌꯥꯝ ꯐꯥꯔꯒꯦ ꯃꯌꯥꯝꯕ ꯏꯐꯥ ꯐꯥꯗ꯭ꯔꯤ ꯀꯤꯁꯟ ꯀꯩꯁꯥꯝ ꯑꯗꯒꯤ ꯆꯠꯃꯤꯟꯅꯕ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯑꯃꯠꯇ ꯐꯥꯗ꯭ꯔꯤꯕꯣ ꯑꯗꯨꯗꯤ ꯐꯥꯔꯦ ꯑꯩꯈꯣꯏꯒ ꯃꯣꯁ ꯁꯦꯅꯤꯌꯔ ꯑꯦꯡꯒꯂꯔ ꯑꯩꯈꯣꯏꯒ ꯆꯠꯃꯤꯟꯅꯕꯗ ꯁꯦꯅꯤꯌꯔ ꯑꯦꯡꯒꯂꯔ ꯑꯃꯅ ꯐꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯣꯜ ꯃꯅꯤꯄꯨꯔ ꯑꯦꯡꯒ꯭ꯂꯤꯡ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤꯁꯨ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯕ ꯑꯩꯈꯣꯏ ꯑꯍꯜ ꯑꯃꯅ ꯐꯥꯔꯦ ꯀꯀꯥ ꯑꯃꯅ ꯑꯗꯨꯅꯦ ꯑꯗꯒꯤ ꯉꯀ꯭ꯔꯥ ꯐꯥꯕꯒꯤ ꯃꯆꯤꯟꯖꯥꯛ ꯈꯔ ꯍꯥꯏꯕꯤꯌꯨ ꯉꯀ꯭ꯔꯥ ꯐꯥꯕꯁꯦ ꯕ꯭ꯔꯣ ꯍꯣꯏ ꯑꯗꯨ ꯌꯥꯏ ꯑꯗꯨ ꯍꯪꯉꯛꯄ ꯌꯥꯏ ꯍꯥꯏꯔꯒꯦ ꯑꯗꯣ ꯆꯞ ꯆꯥꯕꯗꯤ ꯀꯩꯅꯣ ꯇꯧꯗꯦ ꯆꯠꯃꯤꯟꯅꯕ ꯑꯁ ꯌꯥꯝ ꯅꯣꯛꯑꯝꯃꯤꯗ ꯀꯩꯒꯤꯅꯣ ꯃꯣꯏꯅ ꯇꯦꯛꯈꯤꯗꯅꯕ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯐꯥꯕ ꯍꯧꯔꯕꯣ ꯐꯅꯗ꯭ꯔꯤ ꯉꯀ꯭ꯔꯥ ꯐꯥꯕꯒꯤ ꯃꯆꯤꯟꯖꯥꯛꯁꯦ ꯍꯥꯏꯔꯛꯀꯦꯀꯣ ꯑꯣ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯀꯨꯞꯅꯗꯤ ꯊꯤꯖꯤꯜꯂꯨꯗ꯭ꯔꯦ ꯇꯦꯟꯊ꯭ꯔꯣꯛ ꯑꯗꯨꯝ ꯂꯦꯡꯕꯤꯌꯨ ꯉꯀ꯭ꯔꯥ ꯐꯥꯕ ꯃꯇꯝꯗ ꯑꯗꯨꯒ ꯃꯤ ꯇꯤꯟꯒꯟ ꯍꯥꯏꯌꯦ ꯇꯤꯜꯍꯟ ꯑꯩꯈꯣꯏꯗꯤ ꯇꯤꯜꯍꯟꯁꯨ ꯍꯥꯏ ꯇꯤꯟꯒꯟꯒ ꯍꯥꯏꯗꯣ ꯇꯤꯟꯒꯟꯒ ꯍꯥꯏꯗꯣ ꯑꯗꯨꯝꯕ ꯑꯗꯨꯝ ꯂꯦꯡꯉꯁꯨ ꯌꯥꯏ ꯅꯩꯈꯥꯏꯔꯒ ꯑꯩꯈꯣꯏꯅ ꯅꯍꯥꯟꯋꯥꯏ ꯉꯀ꯭ꯔꯥ ꯐꯥꯔꯛꯄꯗꯗꯤ ꯈꯣꯡꯕꯥꯟꯗ ꯀꯩꯗ ꯂꯩꯕꯥꯛꯁꯦ ꯅꯩꯈꯥꯏꯔꯦꯗꯅ ꯂꯩꯈꯣꯝꯁꯦ ꯕꯤꯔꯤ ꯊꯣꯜꯂꯒ ꯑꯗꯨꯗꯩꯗ ꯑꯗꯨꯝ ꯈꯣꯏꯁꯦ ꯂꯪꯁꯤꯜꯂꯝꯕ ꯂꯩꯕꯥꯛ ꯊꯦꯡꯉꯒꯗꯤ ꯊꯥꯎ ꯈꯣꯏꯗꯣ ꯂꯩꯕꯥꯛꯇꯣ ꯄꯨꯔꯥ ꯇꯥꯍꯜꯂꯣ ꯑꯗꯨꯗ ꯑꯗꯨꯝ ꯊꯨꯔꯦ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯋꯥꯏꯜ ꯇꯥꯕ ꯉꯥ ꯑꯗꯨꯝꯕꯁꯦ ꯐꯥꯒꯦ ꯍꯥꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯇꯤꯟꯊ꯭ꯔꯣꯛꯁꯦ ꯂꯦꯡꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯑꯦ ꯑꯥꯔ ꯇꯤ ꯁꯤ ꯀꯦꯝ ꯂꯩꯕꯅꯦ ꯑꯗꯨꯒꯤꯅꯦ ꯍꯣꯏ ꯑꯗꯨꯒꯤꯔ ꯈꯪꯗꯤꯌꯦ ꯑꯥꯎ ꯆꯨꯝꯃꯦ ꯀꯦ ꯕꯤ ꯁꯤꯡ ꯍꯥꯏꯁꯦ ꯏꯌꯥꯔꯄꯣꯔꯠꯀꯤ ꯅꯠꯇꯦ ꯑꯦ ꯑꯥꯔ ꯇꯤ ꯁꯤ ꯀꯦꯝ ꯂꯩꯕꯅꯦ ꯑꯗꯨꯒꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯌꯦ ꯑꯗꯨꯒꯤꯔ ꯈꯪꯗꯦꯕ ꯃꯣꯏꯅ ꯌꯥꯝ ꯊꯤꯅ ꯌꯥꯗ꯭ꯔꯦ ꯑꯁꯦꯡꯕꯩꯁꯨ ꯏꯌꯥꯝꯕ ꯍꯣꯏ ꯊꯦꯡꯀ꯭ꯌꯨ ꯏꯌꯥꯝꯕ ꯁꯖꯦꯁꯟꯗꯣ ꯑꯗꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯏꯌꯥꯝꯕꯅ ꯍꯦꯟꯅ ꯈꯪꯉꯝꯅꯤ ꯑꯩꯗꯤ ꯁꯨꯝ ꯏꯌꯥꯔꯄꯣꯔꯠꯀꯤ ꯑꯣꯏꯕ꯭ꯔꯥ ꯈꯜꯂꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯉꯁꯥꯏꯒꯤꯗꯣ ꯀꯅꯥꯅꯣ ꯑꯩ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯁꯨꯔꯦꯁ ꯀꯨꯃꯥꯔ ꯉꯀ꯭ꯔꯥ ꯐꯥꯕꯤꯗꯣ ꯁꯤ ꯈꯣꯏꯅꯤꯗꯅ ꯁꯤ ꯁꯥꯇꯤꯟꯁꯦ ꯁꯨꯃꯥꯏꯅ ꯊꯝꯃꯒꯦꯗꯤ ꯌꯥꯔꯦꯗ ꯁꯤ ꯈꯣꯏꯅꯤꯗꯅ ꯁꯨꯔꯦꯁ ꯀꯨꯃꯥꯔ ꯀꯣ ꯈꯣꯏꯗꯩꯗ ꯑꯩꯈꯣꯏꯅ ꯇꯦꯟꯊ꯭ꯔꯣꯛ ꯂꯦꯡꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯇꯥꯛ ꯂꯥꯎ ꯂꯦꯡꯉꯀꯥꯟꯗꯨꯗ ꯇꯤꯟꯊ꯭ꯔꯣꯛꯇꯨꯒ ꯈꯣꯏꯗꯨꯒ ꯁꯥꯡꯕ ꯆꯞ ꯃꯥꯟꯅꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯇꯣꯟ ꯀꯛꯊꯠꯇ꯭ꯔꯣ ꯈꯣꯏꯗꯨꯗꯪ ꯀꯣꯟꯅꯅꯕ ꯊꯨꯡꯅꯕ ꯁꯤ ꯁꯔꯨꯛꯇꯪ ꯂꯦꯡꯉꯤꯅ ꯑꯗꯨ ꯇꯧꯔꯅꯣꯕ ꯑꯗꯨꯝꯕ ꯋꯥꯏꯜ ꯇꯥꯕ ꯉꯥ ꯐꯥꯒꯦꯗꯤ
khối đó tỏ con đây để ta tin thuốc tôi liền cái lô mà tiêm liền hoặc là khối đang tin thuốc mà bung măng của để liền cái lô chân nó vậy hiện thực cho nó mà mấy cái mấy mình sẽ lô vậy năng ghi bét tôi hình mà là lô vậy hay ngã xếp phao đó rồi hay tin thuốc sẽ hiện liền vậy nãy mà xoay được anh này liền ta đi phao đâm xoay được thụp phân lô vậy mà tiêm mà phao lẹ để mà tiêm cũng khối được ta hẳn được bị thụp cái khối đang ta nó vậy thụp cái liền cái phảiแต่mà tôi tin thuốc mà bung măng của chúng liền cái lô ngã xếp cái phao đó rồi mà tôi có tôi này nó này tin thuốc mấy sẽ lô vậy khối đó aduna adu mobile ta nga hai ta ne hay nga se kumba adu ma turin nga pha wi mai ana mana to ga phagan mane nga se kumba pha du ji ngo tin throk se fix leng ano ba si ma lang ano ma sina ahing ma la leng hallo adu nang ka ju maton da thai na nga da ju khalam me ba a he khoi da gi hen dok pa sarok tu da machin na chi ga machin to sat kharni ga na sat loi pa nga gum kha pha do wa ba na ti nga di no pulap ne job long mak tu han job long aduna sunga saloi while ta banga dadi amaya paga pirnu machine cho holu yage oh assam rifle training center du yo mani yam thina strict oida ya po su leiba aduna ne yadre moje adagi chume kb sing khoi bro na je thank you pahari ok dren da pari laktre chume hadi ngakra phawe machine haigre ko amai to ro chumna gi tin thong na phabiu adune koi machine ki ong si video dei siang na hajar ge mayam gi mamangi question aina reply kam am pi du no na aina kan pi du no na isa ne zu khanja ba mayam le re du ngasi sing dok char ge mayam da koina mainly akoi gi koi chopai machine sak mayam hangi ko mayam na koi chopai adu to ga kai machine to thanks for your valuable reply thank you welcome thank you aina ju thank you mayam yang bi bagi suresh adudi anu habiro dune hairo je nangai hangningba aina reply pirak tam ni khangde na targa hangdriba ai go office ka mai leina budi hangbiyo ba nga ga mai leina ata youtuber dongna anam yamna eta patok to ya bo oidri aidi ai channel je nga da dedicate to bone na adana nga ga mai leina oin tok se adune aina reply pining je mamang da machinja tegi kainogi ngapai gi machinja kamai to ni kai ngapai ga jinga hing banum chai ba tinthro hing ba ngapai gum phab jung sai gi maina tinthro se khoidin koidrang amaina fix to da bi ta khar leng halo machinja to hing ba mala na ba attractive oina akoi samna ga nung cha ma chani heidu ga imang da tham je nungam tang kadrang leng ko da leng bu po to hana ui da na hai sai da keram leng re je sap chaw ma hai da ga nga je sangang na ba tang live oin ma fei adu nga sai nga pai pha wi ke gi hai ko nga pai pha ji di koi ke no nom to we nga hing ba pa me nga sang um je ta nga sang sang ba nga sang je ta pa ba kak thal mai ai da to ge tel lieng be nga mu mu ju mai nga hing ba lieng ba je nga sang je pa ba kak thal na adu ga khoi da rom leng gen ba tang khai mo adu nga pai ju sa ni nga mu gum ba cha ni mo yin khara nga pai ju khara wild ta ba nga mak to ob ja ne ai di hing ba cha ba de nga mu gum ba kai gum ju tin thong na fa re na tra nga mu gum ba pha ge hai tar ga di ground bait ka ngai do ka bi gum ba pha de koi ground bait ka su da ka ta de ka gi gum ba nga mu gum ba pha ge di ma pham hong chalo khong ban da so pe na nang gi sop ning gi jaga du da rom to ga ayo nga kok sala pha wi type ta pha di ya roi ko ado ground bait nung bait ka sham khalu nu nang ngari chop ke ra hentak chop ke ra de gi tin throk chop ke ra ma pham du hong chalo nga mu ma pha ge di sa ma pham dong thar ba nga mu phai ka lo ba ma pham hong chalo nang kilometer am chapda nga roi be rei bage loi fan adu chobudi pung amma da koi chopa chal roga halo maina sangna ga ngai be ade nga mu gumba ukabi gum de ukabi de ha na khrabu yai do nga mu gum de hongi ge na fa ukabi ju hongi ge fa nga se pa ju ma pham hongi ge fa ni adu nga se pha be ni o ma le nga se pha be di turen je awang lom de gi ma khram da turen je chender ni na ko adu nga sai gi awang lom de gi ma khram da nang ju kum da ro ba turen je khoi je pa ga mapam hong da nga se pha ge tar ga di awang lom da koi thare na nga se amani pha ni sigi sport am dagi adi nga se pha ma tung dai da hek lalak pa matam da makharam da kumdar law awang de makharam de awang lom da ka khana de ko nga se pha da awang lom de makharam da sum kumdar lak da adu ga nga se pha ni amai to ro adumba adu ne ka shulu na khalu no mi na a hi rum mamut thitlu adu thitlu ga to no me kem pha dam ne me di ai sana somning da machine jak to noi da kamai chopo hai du no am ne da machine jak bodi me am le ngani ko ai di skai to du no kai hai dro ina asnang gi do
ꯃꯣꯏꯗꯥ ꯊꯤꯠꯄ ꯃꯇꯝꯗ ꯌꯦꯔꯨꯝꯗꯣ ꯃꯃꯨꯠꯇꯣ ꯌꯥꯎꯍꯟꯗꯕꯤꯗ ꯃꯥꯒꯤ ꯑꯉꯧꯕꯗꯨꯗꯪ ꯃꯃꯨꯠ ꯁꯨꯡꯌꯥꯎ ꯌꯥꯎꯒꯅꯨ ꯃꯃꯨꯠꯀꯩ ꯇꯣꯉꯥꯟꯅ ꯈꯟꯗꯣꯛꯑꯣ ꯑꯉꯧꯕꯗꯨꯗꯪ ꯈꯤꯇꯪ ꯃꯣꯏꯗꯥ ꯊꯤꯠꯄꯗ ꯍꯥꯞꯆꯜꯂꯨꯒ ꯍꯥꯏꯔꯗꯤ ꯄꯣꯠꯁꯦ ꯍꯦꯛ ꯇꯥꯕꯗꯗꯤ ꯐꯖꯗꯧ ꯃꯥꯟꯗ꯭ꯔꯣ ꯌꯥꯗꯕꯅꯦꯕ ꯑꯗꯨ ꯐꯥꯔꯣꯏꯕ ꯑꯩꯅ ꯆꯣꯞꯅꯤꯡꯗꯕ ꯈꯣꯏ ꯃꯆꯤꯟꯖꯥꯛꯇꯣ ꯅꯣꯏꯗ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯔꯤꯗꯨꯅꯦꯕꯀꯣ ꯑꯗꯨ ꯇꯧꯅꯤꯡꯗꯦꯕ ꯈꯪꯕ ꯑꯗꯣ ꯅꯣꯏꯁꯨ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯌꯥꯝꯁꯨ ꯀꯩꯁꯨ ꯈꯣꯏ ꯃꯆꯤꯟꯖꯥꯛꯇ ꯀꯩꯗ ꯃꯊꯥ ꯌꯥꯝ ꯁꯥꯎꯔꯨꯅꯨ ꯑꯗꯒꯤ ꯑꯩ ꯌꯥꯝ ꯈꯟꯖꯜꯂꯨꯅꯣꯕ ꯃꯥꯅ ꯃꯆꯤꯟꯖꯥꯛ ꯍꯦꯟꯅ ꯐꯥꯏꯕꯩꯅꯤ ꯈꯣꯏ ꯆꯣꯞꯄ ꯃꯇꯝꯗ ꯑꯩ ꯁꯨꯃꯥꯏꯅ ꯍꯥꯏꯁꯦ ꯈꯣꯏ ꯆꯣꯞꯄ ꯃꯇꯝꯗ ꯇꯥꯏꯃꯤꯡ ꯍꯥꯏꯕ ꯑꯃ ꯂꯩ ꯁꯤ ꯈꯪꯉꯕ ꯑꯗꯒꯤ ꯃꯆꯤꯟꯖꯥꯛꯀꯤ ꯃꯇꯥꯡꯗ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯖꯒꯦꯕ ꯌꯥꯝ ꯂꯨꯅ ꯈꯜꯂꯨꯅꯨ ꯍꯥꯏꯁꯦ ꯃꯆꯤꯟꯖꯥꯛ ꯍꯣꯏ ꯀꯃꯟ ꯑꯣꯏꯕ ꯃꯆꯤꯟꯖꯥꯛ ꯈꯔ ꯃꯤꯅ ꯆꯥꯅꯩ ꯍꯥꯏꯕ ꯍꯧꯖꯤꯛ ꯑꯩꯅ ꯁꯝꯅ ꯍꯥꯏꯔꯕ ꯁꯣꯇꯥꯕꯤꯝ ꯌꯥꯝ ꯄꯣꯄꯨꯂꯔ ꯑꯣꯏ ꯍꯧꯖꯤꯛꯄꯨꯗꯤ ꯐꯪꯗ꯭ꯔꯦꯀꯣ ꯁꯣꯇꯥꯕꯤꯝꯒꯨꯝꯕ ꯑꯃ ꯌꯥꯎꯕ ꯂꯣꯏꯔꯦ ꯑꯗꯒꯤ ꯑꯇꯩ ꯀꯩꯁꯨ ꯃꯊꯧ ꯇꯥꯗꯦ ꯉꯥ ꯐꯥꯕꯗ ꯑꯗꯨꯒ ꯍꯌꯦꯡ ꯈꯣꯏ ꯊꯥꯕꯒꯤ ꯅꯤꯌꯣꯝ ꯈꯔ ꯇꯦꯛꯇꯤꯛꯁ ꯈꯔ ꯂꯩꯔꯤꯕ ꯑꯗꯨꯅ ꯅꯪ ꯈꯣꯏ ꯄꯨꯈ꯭ꯔꯤꯗꯨꯗꯩꯗ ꯉꯥꯁꯦ ꯁꯨꯃꯥꯏꯅ ꯊꯦꯟꯅ ꯑꯇꯥꯎꯕꯤ ꯑꯣꯏꯅ ꯊꯥꯛꯑꯒ ꯑꯇꯥꯎꯕꯤ ꯂꯪꯒꯣꯝ ꯌꯥꯎꯔꯒ ꯊꯦꯟꯅ ꯁꯨꯃꯥꯏꯅ ꯁꯥꯡꯇꯪ ꯊꯦꯜꯂꯒ ꯑꯇꯥꯎꯕꯤ ꯑꯣꯏꯅ ꯏꯁꯤꯡ ꯃꯌꯥꯏꯁꯦ ꯂꯪꯊꯣꯛꯑꯒ ꯐꯥꯕ ꯄꯨꯈ꯭ꯔꯤꯗꯨꯗ ꯅꯪꯅ ꯃꯅꯨꯡꯗ ꯂꯩꯕꯥꯛ ꯊꯦꯡꯕꯤꯗꯣ ꯉꯥꯛꯇ ꯂꯪꯁꯤꯜꯂꯗꯤ ꯑꯗꯨꯁꯨ ꯅꯪ ꯉꯥ ꯐꯥꯔꯣꯏ ꯑꯗꯒꯤ ꯂꯩꯕꯥꯛ ꯊꯦꯡꯕꯤ ꯉꯥꯛꯇ ꯆꯥꯕ ꯃꯐꯝꯗꯨꯗꯩꯗ ꯅꯪꯅ ꯑꯇꯥꯎꯕꯤ ꯑꯃꯨꯛ ꯊꯥꯛꯆꯜꯂꯨꯔꯗꯤ ꯉꯥ ꯐꯥꯔꯔꯣꯏ ꯑꯗꯩ ꯉꯥꯁꯤꯅ ꯈꯤꯇꯪ ꯌꯥꯝ ꯊꯦꯅꯁꯨ ꯅꯠꯇꯕ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗꯩꯗ ꯈꯤꯇꯪ ꯂꯨꯗꯔꯞ ꯇꯧꯔꯀꯥꯟꯗꯩꯗ ꯑꯗꯨꯝꯕꯗ ꯑꯗꯨꯝ ꯐꯥꯕꯁꯨ ꯃꯌꯥꯝ ꯂꯩ ꯍꯥꯏꯗꯤ ꯌꯥꯝꯅ ꯑꯗꯨꯝꯕ ꯃꯌꯥꯝ ꯂꯩꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯗꯣ ꯉꯥ ꯐꯥꯕꯗꯤ ꯆꯠꯂꯒ ꯈꯪꯅꯤ ꯏꯁꯥꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯣ ꯏꯁꯥꯅ ꯑꯩ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯤꯌꯣꯕ ꯄꯣꯠꯇꯣ ꯃꯤꯅ ꯍꯥꯏꯔꯗꯣ ꯍꯦꯛꯇ ꯍꯣꯏ ꯍꯪꯕꯗꯤ ꯌꯥꯝ ꯀꯟꯕ ꯐꯩ ꯍꯪꯉꯤꯒꯦ ꯌꯥꯝ ꯊꯨꯏꯅꯤ ꯈꯣꯏ ꯆꯣꯞꯄꯗ ꯑꯩꯁꯦ ꯍꯩꯔꯝꯅꯦ ꯂꯩꯊꯣꯛꯇꯕ ꯑꯩꯁꯦ ꯐꯅꯌꯥꯝ ꯍꯩꯇꯥꯔꯁꯨ ꯉꯁꯤ ꯅꯨꯃꯤꯠ ꯑꯃꯗꯤ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯍꯩꯇꯕ ꯉꯔꯥꯡꯈꯛ ꯈꯣꯏ ꯆꯣꯞꯄ ꯑꯉꯥꯡ ꯑꯅꯧꯕ ꯑꯃꯅ ꯍꯦꯟꯅ ꯐꯒꯠꯈ꯭ꯔꯦꯕ ꯉꯥꯁꯦ ꯑꯩꯅ ꯉꯥ ꯑꯃ ꯐꯥꯗ꯭ꯔꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯉꯥꯡꯗꯨꯗ ꯍꯪꯕ ꯆꯪꯉꯦ ꯑꯗꯨꯗꯤ ꯍꯪꯕ ꯏꯀꯥꯏꯕ ꯌꯥꯗ꯭ꯔꯦ ꯍꯪꯕꯗ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯥꯎ ꯅꯪꯒꯤꯗꯣ ꯑꯩꯉꯣꯟꯗꯁꯨ ꯃꯆꯤꯟꯖꯥꯛ ꯍꯨꯝ ꯌꯥꯎꯕ ꯃꯉꯣꯟꯗꯁꯨ ꯃꯆꯤꯟꯖꯥꯛ ꯃꯌꯥꯝ ꯌꯥꯎꯔꯝꯕ ꯌꯥꯏ ꯑꯗꯣ ꯃꯥꯒ ꯆꯥꯟꯅꯔꯨꯕꯗ ꯑꯩ ꯂꯣꯏꯅꯃꯛ ꯊꯤꯜꯂꯨꯏꯗꯅ ꯑꯃꯨꯛꯇꯗꯤ ꯐꯥꯔꯕꯣ ꯑꯣ ꯐꯥꯗ꯭ꯔꯤ ꯑꯗꯨꯅꯦ ꯑꯗꯨꯅ ꯀꯩ ꯃꯆꯥꯛꯇ ꯆꯥꯏꯅꯣ ꯀꯃꯥꯏꯅ ꯇꯧꯔꯒ ꯐꯥꯏꯅꯣꯗꯤ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯍꯪꯅꯩ ꯏꯃꯥꯟꯅꯕ ꯃꯁꯦꯟꯁꯦ ꯑꯩꯈꯣꯏ ꯐꯥꯔꯝꯗ ꯐꯥꯃꯤꯟꯅꯔꯁꯨ ꯀꯝꯄꯤꯇꯤꯁꯟ ꯅꯠꯇ꯭ꯔꯒ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯔꯁꯨ ꯑꯗꯣ ꯂꯣꯏ ꯅꯨꯡꯁꯤꯅꯕꯅꯦ ꯑꯗꯨꯝ ꯍꯪꯅꯕ ꯌꯥꯏ ꯍꯪꯕꯨ ꯍꯪꯉꯗꯤ ꯍꯥꯏꯔꯛꯀꯅꯤ ꯑꯗꯩ ꯑꯩꯉꯣꯟꯗ ꯍꯪꯉꯛꯄꯗꯁꯨ ꯉꯁꯤꯐꯥꯎꯗ ꯑꯩꯅ ꯀꯗꯔ ꯇꯧꯁꯟꯅꯕ ꯌꯥꯎꯗ꯭ꯔꯤ ꯍꯥꯏꯗꯤ ꯀꯩꯗꯧꯗꯣꯏꯅꯣ ꯃꯥ ꯐꯥꯕꯩ ꯍꯪꯖꯔꯛꯏꯅꯦ ꯃꯥꯁꯨ ꯈꯔ ꯐꯥꯖꯁꯅꯨ ꯑꯗꯨꯃꯥꯏꯅ ꯐꯅ ꯈꯟꯕꯤꯌꯨ ꯑꯗꯣ ꯇꯧꯔꯖꯅꯨ ꯑꯗꯩ ꯃꯐꯝꯒ ꯑꯗꯩ ꯉꯥ ꯌꯥꯝ ꯐꯥꯒꯦꯗꯤ ꯉꯁꯥꯏꯒꯤ ꯃꯆꯤꯟꯖꯥꯛ ꯀꯌꯥꯝ ꯈꯟꯖꯤꯜꯂꯨꯔꯅꯨ ꯀꯃꯟ ꯑꯣꯏꯕ ꯐꯥꯏꯔꯣ ꯈꯨꯊꯥꯛꯇꯣ ꯀꯃꯥꯏꯅ ꯊꯥꯛꯏꯅꯣꯗꯣ ꯈꯪꯉꯣ ꯑꯗꯨꯒ ꯃꯐꯝꯁꯤꯁꯨ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯀꯣ ꯈꯣꯏ ꯆꯣꯞꯄ ꯃꯇꯝꯗ ꯃꯆꯤꯟꯖꯥꯛ ꯆꯞ ꯃꯥꯟꯅꯕ ꯑꯩꯒ ꯃꯥꯒ ꯇꯣꯠꯂꯒ ꯅꯪꯅ ꯇꯣꯠꯂ ꯃꯉꯣꯟꯗ ꯄꯤꯈꯤꯕꯗꯨꯅ ꯃꯥꯁꯨ ꯆꯣꯞꯄ ꯑꯣꯏꯗꯣꯏꯅꯦ ꯑꯗꯣ ꯃꯐꯝꯗꯣ ꯃꯥꯅ ꯆꯥꯕ ꯍꯦꯜꯂꯒꯗꯤ ꯃꯐꯝ ꯃꯥꯅ ꯍꯦꯟꯅ ꯐꯥꯅꯤ ꯃꯐꯝꯁꯨ ꯆꯥꯒꯗꯕ ꯌꯦꯡꯉꯣ ꯅꯪꯅ ꯅꯨꯡꯉꯥꯏꯒꯗꯕ ꯗꯥꯎꯗꯁꯨ ꯂꯩ ꯃꯐꯝꯗꯨꯗ ꯑꯩꯅ ꯂꯣꯏꯅꯃꯛ ꯑꯩꯅ ꯄꯥꯝꯃꯦꯅ ꯂꯣꯏ ꯐꯝꯕꯗꯤ ꯌꯥꯔꯣꯏ ꯂꯣꯇꯔꯤ ꯇꯧꯔꯁꯨ ꯅꯠꯇ꯭ꯔꯒ ꯃꯤ ꯑꯇꯩꯁꯨ ꯉꯥ ꯐꯥꯒꯦ ꯂꯥꯛꯄꯅꯤꯅ ꯑꯌꯨꯛꯇ ꯃꯣꯏꯅ ꯍꯥꯟꯅ ꯃꯐꯝꯗꯣ ꯀꯟꯁꯤꯜꯂꯝ ꯇꯥꯔꯒꯗꯤ ꯑꯁ ꯑꯩꯅ ꯆꯣꯞꯅꯤꯡꯉꯤ ꯖꯒꯥꯗꯣ ꯐꯪꯗ꯭ꯔꯦ ꯀꯥꯏꯅ ꯑꯩꯈꯣꯏꯅ ꯇꯣꯛ ꯅꯠꯇꯅ ꯑꯗꯨꯝ ꯆꯣꯞꯇꯧꯔꯕꯅꯦꯕ ꯀꯥꯆꯤꯟ ꯀꯣꯏꯌꯥ ꯑꯣꯏꯒꯦꯔꯥ ꯑꯗꯣ ꯀꯥꯆꯤꯟ ꯀꯣꯏꯌꯥ ꯌꯥꯝ ꯄꯥꯝꯕ ꯃꯤꯁꯨ ꯂꯩ ꯑꯗꯨ ꯑꯗꯨꯝ ꯃꯐꯝꯗꯣ ꯑꯐꯕꯗ ꯐꯝꯕ ꯑꯗꯒꯤ ꯃꯆꯤꯟꯖꯥꯛꯁꯦ ꯑꯩꯈꯣꯏ ꯐꯥꯔꯝꯗ ꯈꯣꯏ ꯆꯣꯞꯀꯦ ꯍꯥꯏꯇꯥꯔꯒꯗꯤ ꯉꯥ ꯂꯩꯕ ꯃꯐꯝꯗ ꯉꯥ ꯐꯥꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯕ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯆꯤꯟꯖꯥꯛ ꯑꯆꯝꯕꯗꯒꯤ ꯍꯧꯕ ꯑꯣꯜꯋꯦꯁ ꯈꯣꯏ ꯆꯣꯞꯄ ꯃꯇꯝꯗ ꯃꯆꯤꯟꯖꯥꯛ ꯑꯆꯝꯕꯗꯒꯤ ꯄ꯭ꯂꯦꯟꯗꯒꯤ ꯍꯧꯒꯗꯕꯅꯦ ꯆꯦꯡꯀꯨꯞ ꯆꯥꯏꯔꯁꯨ ꯆꯦꯡꯀꯨꯞ ꯄ꯭ꯂꯦꯟ ꯃꯆꯤꯟꯖꯥꯛꯁꯦ ꯑꯆꯝꯕ ꯑꯗꯩ ꯁꯣꯇꯥꯕꯤꯝꯒꯨꯝꯕ ꯑꯗꯒꯤ ꯀꯩꯀꯩ ꯂꯩꯗꯅꯀꯣ ꯑꯆꯝꯕ ꯍꯧꯕꯤꯔꯣ ꯑꯆꯝꯕꯗꯒꯤ ꯀꯛꯆꯤꯡ ꯑꯣꯏꯔꯁꯨ ꯑꯆꯝꯕ ꯃꯣꯏ ꯑꯆꯝꯕꯁꯨ ꯃꯅꯝ ꯌꯥꯝ ꯆꯦꯟꯗꯕ ꯑꯆꯝꯕꯁꯦ ꯑꯆꯝꯕ ꯍꯥꯏꯗꯤ ꯁꯣꯇꯥꯕꯤꯝ ꯑꯣꯏꯒꯦꯔꯥ ꯃꯅꯝ ꯌꯥꯝ ꯀꯟꯗꯕ ꯃꯅꯝ ꯌꯥꯛꯇꯕ ꯍꯥꯞꯇꯕꯤꯗ ꯄ꯭ꯂꯦꯟꯗꯒꯤ ꯍꯧꯕꯤꯔꯣ ꯑꯗꯨꯒ ꯉꯥꯁꯦ ꯑꯗꯨꯅ ꯐꯥ ꯇꯥꯔꯒꯗꯤ ꯑꯗꯨꯗ ꯑꯗꯨꯝ ꯐꯥꯕꯤꯔꯣ ꯑꯇꯩ ꯀꯩꯝꯇ ꯑꯌꯥꯛꯄ ꯄꯥꯝꯃꯨꯔꯅꯨ ꯃꯤꯅ ꯐꯅ ꯐꯩꯅ ꯄꯤꯔꯛꯄꯗꯣ ꯅꯪ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯔꯤꯕꯗꯨꯅ ꯆꯥ ꯇꯥꯔꯒꯗꯤ ꯑꯐꯕꯗꯣ ꯁꯤꯖꯤꯟꯅꯔꯨꯅꯣꯕ ꯑꯐꯕꯗꯣ ꯇꯦꯁ ꯇꯧꯁꯜꯂꯨꯔꯒ ꯕꯦꯔꯥ ꯀꯥꯀꯅꯤ ꯑꯗꯨꯅ ꯑꯆꯥꯕ ꯃꯆꯤꯟꯖꯥꯛꯇ ꯁꯤꯖꯤꯟꯅꯕꯤꯌꯨ ꯑꯆꯝꯕꯗꯒꯤ ꯍꯧꯕꯤꯌꯨ ꯐꯥꯗ꯭ꯔꯀꯥꯟꯗ ꯑꯞꯒ꯭ꯔꯦꯗ ꯇꯧꯕꯤꯌꯨ ꯇꯞꯅ ꯐꯥꯗ꯭ꯔꯀꯥꯟꯗ ꯇꯞꯅ ꯑꯞꯒ꯭ꯔꯦꯗ ꯇꯧꯕꯤꯔꯣ ꯑꯗꯨꯝ ꯐꯥꯖꯔꯛꯀꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯣꯕꯣꯁꯨ ꯂꯥꯛꯑꯦ ꯑꯗꯒꯤ ꯀꯅꯥꯅꯣ ꯑꯩꯈꯣꯏ ꯌꯨꯇꯨꯕꯇ ꯂꯥꯏꯚ ꯇꯧꯔꯤ ꯑꯗꯨꯅꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯌꯥꯏ ꯉꯥ ꯐꯥꯕꯁꯦ ꯑꯗꯨꯃꯥꯏꯅ ꯇꯥꯏꯃꯤꯡ ꯀꯩꯀꯥ ꯃꯌꯥꯝ ꯂꯩꯀꯣ ꯀꯣꯛ ꯈꯤꯇꯪ ꯁꯤꯖꯤꯟꯅꯕ ꯆꯪꯉꯦ ꯀꯣꯛ ꯀꯩꯀꯥ ꯈꯤꯇꯪ ꯋꯥꯈꯜ ꯍꯥꯏꯗꯤ ꯈꯤꯇꯪ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯁꯤꯡꯉꯨ ꯍꯥꯏꯕꯅꯤꯗ ꯑꯗ ꯄ꯭ꯔꯦꯝꯆꯟ ꯑꯗꯒꯤ
Thanks for available. ꯑꯌꯨꯛ ꯊꯨꯡꯕ ꯑꯃꯗꯤ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯔꯤꯒꯦ ꯐꯥꯗ꯭ꯔꯤ ꯐꯥꯔꯕ ꯐꯥꯗ꯭ꯔꯤꯕꯣ ꯁꯨꯃꯟ ꯊꯣꯛꯆꯣꯝꯁꯦ ꯑꯩꯈꯣꯏꯗꯤ ꯐꯥꯗ꯭ꯔꯤ ꯑꯩꯈꯣꯏ ꯀꯥꯡꯕꯨ ꯐꯥꯗ꯭ꯔꯤ ꯄ꯭ꯔꯦꯝꯁꯟ ꯑꯩ ꯄꯔꯦꯡꯁꯦ ꯀꯥꯝ ꯐꯥꯅꯗ꯭ꯔꯤ ꯍꯜꯂꯣ ꯕ꯭ꯔꯣ ꯀꯗꯥꯏꯗꯅꯣ ꯗꯤꯃꯥꯄꯨꯔꯗꯅꯦ ꯉꯥ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯕ꯭ꯔꯣ ꯑꯩ ꯐꯥꯗ꯭ꯔꯤꯌꯦ ꯅꯟꯗ ꯕ꯭ꯔꯣ ꯅꯣꯔꯦꯟ ꯁꯤꯡ ꯊꯥꯡꯖꯝ ꯍꯥꯏ ꯒꯥꯏꯁ ꯃꯌꯥꯝꯕꯨ ꯋꯤꯁ ꯄꯤꯖꯔꯤ ꯌꯥꯝꯅ ꯌꯦꯡꯅꯤꯡꯕꯅꯦ ꯑꯗꯣ ꯕꯤꯖꯤ ꯑꯣꯏꯔꯦ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯑꯥꯏ ꯃꯤꯁ ꯑꯣꯜ ꯑꯣꯐ ꯌꯨ ꯊꯦꯡꯛꯁ ꯊꯦꯡꯛ ꯌꯨ ꯕ꯭ꯔꯣ ꯅꯣꯔꯦꯟ ꯍꯥꯏ ꯗꯤꯄꯛ ꯅꯨꯡꯉꯥꯏꯔꯤꯕꯣ ꯃꯦꯙꯥ ꯕ꯭ꯔꯍꯃꯆꯥꯔꯤ ꯅꯨꯡꯉꯥꯏꯔꯤꯌꯦ ꯗꯤꯃꯥꯄꯨꯔꯗ ꯂꯩ ꯅꯨꯡꯉꯥꯏꯔꯤꯌꯦ ꯗꯤꯃꯥꯄꯨꯔꯗ ꯆꯠꯂꯤ ꯗꯤꯃꯥꯄꯨꯔꯗ ꯐꯝꯃꯤ ꯇꯣ ꯐꯝꯃꯤꯁꯤꯅ ꯁꯥꯇꯤꯟ ꯇꯨꯞꯄꯒ ꯂꯤꯁꯤꯡ ꯌꯥꯡꯈꯩ ꯀꯨꯟ ꯌꯥꯡꯈꯩ ꯑꯗꯒꯤ ꯀꯤꯁꯟ ꯀꯩꯁꯥꯝ ꯎꯀꯥꯕꯤꯒꯤꯁꯨ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯏꯌꯥꯝꯕ ꯑꯩꯅ ꯍꯥꯏꯕꯗꯤ ꯌꯥꯎꯗꯤ ꯌꯥꯎꯈ꯭ꯔꯕꯅꯤ ꯁꯤ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯔꯒ ꯑꯗꯨꯝ ꯄꯣꯁ ꯇꯧꯔꯛꯀꯦ ꯑꯗꯣ ꯃꯔꯛꯇ ꯑꯗꯨꯝ ꯌꯦꯡꯉꯣ ꯎꯀꯥꯕꯤ ꯉꯥꯃꯨ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯅꯦ ꯃꯤꯅꯗꯤ ꯍꯦꯛꯇ ꯌꯥꯝꯅ ꯂꯨꯕ ꯃꯥꯜꯍꯟꯕꯅꯦꯕꯀꯣ ꯑꯩꯈꯣꯏꯗꯤ ꯂꯥꯏ ꯂꯥꯏꯅ ꯍꯥꯏꯒꯜꯂꯦ ꯑꯩꯗꯤ ꯂꯨꯍꯟꯗꯦ ꯃꯤꯉꯣꯟꯗ ꯑꯗꯨꯅ ꯀꯩꯁꯨꯁꯨ ꯈꯟꯗꯦ ꯑꯗꯨꯅꯤ ꯈꯣꯡ ꯁꯥꯖꯤꯡꯍꯧꯔꯦ ꯑꯩ ꯂꯦꯕꯦꯅꯣ ꯑꯁꯤ ꯑꯩ ꯂꯦꯅꯣꯕꯣ ꯍꯥꯏꯕꯅꯤꯡꯈꯔꯦ ꯂꯦꯕꯦꯅꯣ ꯍꯥꯏꯕ ꯃꯥꯜꯂꯦ ꯃꯥꯏꯁꯦ ꯅꯪꯒꯤ ꯆꯥꯛ ꯂꯥꯝꯗ꯭ꯔꯤꯕꯣ ꯃꯣꯏ ꯆꯥꯛ ꯊꯤꯟꯕ ꯂꯥꯛꯇꯦꯅ ꯃꯤꯒꯤꯗꯤ ꯂꯣꯏ ꯊꯤꯜꯂꯦ ꯅꯣꯏꯅꯤ ꯌꯧꯗ꯭ꯔꯤꯁꯦ ꯅꯪꯒꯤ ꯆꯥꯛ ꯌꯧꯔꯕꯣ ꯑꯗꯨꯅꯦꯕ ꯃꯤꯒꯤꯗꯤ ꯆꯥꯅꯤ ꯀꯥꯏꯗꯅꯣ ꯌꯧꯔꯛꯇ꯭ꯔꯤꯕ ꯑꯣꯏꯔꯝꯒꯅꯤꯗ ꯑꯩꯈꯣꯏꯗꯤ ꯑꯃꯨꯛ ꯍꯥꯃꯦꯡ ꯊꯣꯡ ꯆꯥ ꯂꯥꯛꯑꯦ ꯍꯣꯇꯦꯜꯗ ꯑꯣ ꯌꯥꯝ ꯐꯔꯦꯅꯦ ꯇꯤꯛꯀꯦꯠ ꯃꯃꯜ ꯀꯌꯥꯅꯣ ꯄ꯭ꯔꯥꯏꯁꯅ ꯀꯌꯥꯅꯣ ꯄ꯭ꯔꯦꯝꯁꯟ ꯀꯩꯅꯣꯅꯦ ꯇꯤꯛꯀꯦꯠ ꯔꯦꯠ 2000 ꯑꯦꯟꯇ꯭ꯔꯤ ꯐꯤ ꯍꯥꯏꯇꯥꯔꯦꯅꯦ ꯄ꯭ꯔꯥꯏꯁ ꯐꯥꯔꯁ ꯄ꯭ꯔꯥꯏꯁ 75,000 ꯁꯦꯀꯦꯟ ꯄ꯭ꯔꯥꯏꯖ 50 ꯊꯥꯔꯠ ꯄ꯭ꯔꯥꯏꯖ 25 ꯑꯗꯩ ꯀꯣꯟꯁꯣꯂꯦꯁꯟꯗ ꯄ꯭ꯔꯥꯏꯖ ꯃꯌꯥꯝ ꯂꯩꯔꯦ ꯃꯤ ꯄꯨꯟꯅ 50-ꯍꯨꯝꯗꯣꯏꯅꯦ ꯑꯗꯣ ꯃꯣꯏ ꯉꯥ ꯑꯃꯨꯛ ꯐꯥꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯃꯤ 50-ꯍꯨꯝꯗꯣꯏꯗꯣ ꯀꯣꯟꯁꯣꯂꯦꯁꯟ ꯄꯤꯗꯣꯏꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯃꯣꯏꯁꯦ ꯑꯁꯥꯝꯅ ꯈꯣꯏ ꯆꯣꯞꯄꯤꯁꯤꯕꯨ ꯃꯤ ꯑꯃꯅꯤꯗꯤ ꯍꯦꯟꯅ ꯉꯥ ꯐꯥꯗꯦꯕ ꯑꯗꯨꯗꯨꯅ ꯃꯣꯏ ꯀꯟꯁꯣꯂꯦꯁꯟ ꯄ꯭ꯔꯥꯏꯖꯇꯣ ꯀꯅꯥꯗ ꯄꯤꯗꯣꯏꯅꯣ ꯃꯣꯏ ꯄ꯭ꯔꯥꯏꯖ ꯌꯦꯟꯕ ꯃꯤ ꯃꯀꯣꯛ ꯉꯥꯎꯔꯅꯤ ꯄ꯭ꯔꯥꯏꯖ ꯄꯤꯕꯝ ꯂꯩꯇꯗꯅ ꯋꯤꯟꯅꯔ ꯑꯣꯏꯕꯤꯅꯕ ꯃꯤꯗꯨ ꯌꯥꯎꯗ꯭ꯔꯗꯤ ꯎꯔꯦ ꯃꯣꯏꯁꯨ ꯄ꯭ꯔꯥꯏꯖ ꯄꯤꯕꯗ ꯃꯣꯏ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯣꯏ ꯑꯁ ꯑꯩꯈꯣꯏꯒꯤ ꯃꯤꯁꯨ ꯁꯨꯅꯕ ꯇꯥꯕꯤꯗ꯭ꯔꯦ ꯀꯥꯏꯅ ꯑꯣꯀꯦ ꯑꯣꯀꯦ ꯑꯀꯣꯏꯕꯗꯣ ꯑꯝꯇ ꯌꯦꯡꯒꯦ ꯁꯟꯗꯤꯞ ꯂꯨꯋꯥꯡ ꯎꯠꯂꯛꯀꯦ ꯆꯥꯛ ꯂꯥꯛꯑꯕꯣ ꯑꯀꯣꯏꯕꯗꯣ ꯑꯝꯇ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯑꯁ ꯑꯩꯒꯤ ꯁꯥꯊꯤ ꯑꯁ ꯑꯩ ꯈꯣꯡ ꯁꯥꯖꯤꯡ ꯍꯧꯔꯦ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯂꯦꯞꯈꯠꯂꯒꯦ ꯑꯁ ꯈꯣꯡ ꯁꯥꯖꯤꯡ ꯍꯧꯔꯦ ꯇꯨ ꯑꯁ ꯈꯣꯡꯒꯥꯏ ꯆꯜꯂ ꯀꯨꯏꯅ ꯐꯝꯕꯒꯤꯅꯤꯅꯦ ꯈꯣꯡ ꯑꯣꯏ ꯊꯪꯕꯁꯦ ꯁꯥꯖꯤꯡ ꯍꯧ ꯂꯩꯔꯦ ꯍꯥꯏꯗꯤ ꯈꯪꯗꯦ ꯑꯩꯗꯤ ꯁꯥꯖꯤꯡ ꯍꯧꯕ ꯍꯥꯏꯀꯣ ꯅꯣꯏ ꯀꯩ ꯍꯥꯏꯅꯕꯅꯣ ꯈꯪꯗꯦ ꯈꯣꯡ ꯑꯣꯏ ꯊꯪꯕꯁꯦ ꯉꯥꯏꯍꯥꯛꯇꯪ ꯀꯩꯅꯣ ꯇꯧꯔ ꯂꯦꯞꯈꯠꯂꯒꯦ ꯁꯖꯤꯡ ꯍꯧꯕ ꯍꯥꯏꯕ꯭ꯔꯥ ꯀꯩ ꯈꯪꯗꯦꯗ ꯁꯤꯃꯥꯏꯅ ꯇꯧꯕꯁꯦ ꯑꯩꯈꯣꯏ ꯑꯗꯨꯋꯥꯏꯗꯗꯤ ꯁꯖꯤꯡ ꯍꯧꯕ ꯍꯥꯏꯅꯩ ꯑꯗꯨꯒ ꯑꯀꯣꯏꯕ ꯎꯠꯂꯛꯑꯒꯦ ꯉꯁꯤ ꯑꯩꯈꯣꯏꯔꯣꯝ ꯀꯥꯡꯕꯨꯅ ꯇꯧꯔꯤꯁꯦ ꯋꯥꯇꯤꯟ ꯋꯥ ꯃꯅꯨꯡꯗ ꯌꯥꯎꯕ ꯇꯤꯟ ꯀꯧꯋꯦ ꯑꯗꯣ ꯇꯤꯟ ꯑꯉꯧꯕꯗꯣ ꯑꯗꯣ ꯈꯣꯏ ꯆꯣꯞꯄ ꯃꯤꯗꯤ ꯇꯞ ꯄꯥꯏꯈꯤꯅꯤ ꯆꯣꯞꯇꯕ ꯃꯤꯗꯤ ꯌꯥꯝ ꯍꯩꯅꯔꯣꯏ ꯎꯕꯗ ꯋꯥꯇꯤꯟ ꯐꯥꯔ ꯄꯨꯅꯔꯛꯏ ꯋꯥ ꯃꯅꯨꯡꯗ ꯋꯥ ꯃꯀꯛ ꯍꯥꯞꯄꯒ ꯄꯨꯂꯞ ꯂꯦꯡꯗꯣꯏꯅꯤ ꯑꯗꯩ ꯀꯛꯆꯤꯡ ꯃꯔꯨꯝꯗꯤ ꯑꯩꯈꯣꯏ ꯑꯁ ꯀꯛꯆꯤꯡꯒ ꯆꯤꯛꯀꯩ ꯂꯣꯛꯂꯛꯏꯅꯦ ꯀꯩꯝꯐꯥꯎ ꯃꯊꯧ ꯇꯧꯔꯛꯇ꯭ꯔꯦ ꯑꯗꯒꯤ ꯌꯨꯕꯤ ꯑꯇꯛꯄ ꯂꯩꯔꯛꯏꯅꯦ ꯂꯨꯄꯥ 50ꯒꯤ ꯌꯨꯕꯤ ꯑꯇꯛꯄ ꯑꯗꯨꯝꯕꯗꯣ ꯌꯥꯝ ꯇꯧꯋꯦꯅ ꯑꯗꯨꯁꯨ ꯍꯥꯞꯄꯦ ꯑꯗꯨꯁꯨ ꯀꯩꯝ ꯇꯧꯔꯛꯇ꯭ꯔꯦ ꯄꯣꯞ ꯍꯥꯏꯅ ꯄꯣꯞ ꯇꯧꯔꯦ ꯄꯣꯞ ꯍꯥꯞꯄꯦ ꯑꯗꯨꯁꯨ ꯀꯩꯝ ꯇꯧꯔꯛꯇ꯭ꯔꯦ ꯑꯗꯨꯅ ꯇꯧꯔꯛꯈꯤꯅꯤ ꯍꯥꯏꯕ ꯑꯁꯥꯗꯅꯦ ꯈꯣꯏ ꯀꯥꯡꯕꯨꯅ ꯉꯥꯏꯗꯣꯏꯁꯦ ꯁꯖꯤꯡ ꯍꯧꯔꯗꯤ ꯈꯣꯡꯗꯣꯟꯗ ꯏꯁꯤꯡ ꯆꯣꯠꯍꯜꯂꯨ ꯐꯕꯅꯦ ꯑꯁ ꯑꯩꯗꯤ ꯈꯣꯡ ꯃꯖꯥ ꯎꯞꯄꯦ ꯁꯥꯔꯀꯥꯟꯁꯤꯗ ꯑꯗꯨꯅꯔ ꯈꯪꯗꯦꯅꯦ ꯑꯗꯨ ꯐꯔꯦ ꯑꯁ ꯍꯧꯖꯤꯛꯀꯤ ꯋꯥꯍꯩꯗꯨꯅ ꯐꯈ꯭ꯔꯦ ꯁꯤ ꯂꯩꯔꯦ ꯁꯤꯅꯔꯤ ꯉꯥꯛꯇ ꯎꯠꯂꯛꯀꯦ ꯇꯨ ꯁꯤ ꯂꯩꯔꯤꯁꯦ ꯃꯌꯥꯝꯁꯦ ꯃꯁꯤꯒꯤ ꯐꯣꯛ ꯍꯥꯞꯁꯦ ꯐꯣꯛ ꯍꯥꯔꯦ ꯐꯣꯛ ꯍꯥꯞꯁꯦ ꯃꯊꯛꯇ ꯃꯌꯥꯝꯁꯦ ꯄꯔꯦꯡ ꯐꯣꯛꯀꯤ ꯔꯥꯎꯟꯅꯦ ꯃꯇꯦꯛ ꯑꯁꯣꯟ ꯁꯥꯏꯠꯇꯤ ꯃꯤ ꯐꯝꯍꯟꯗꯦ ꯑꯁꯣꯟ ꯁꯥꯏꯠꯁꯦ ꯁꯤ ꯄꯔꯦꯡꯁꯤꯃ ꯃꯤ ꯐꯝꯃꯦꯀꯣ ꯑꯗꯣ ꯑꯁꯣꯝ ꯅꯥꯀꯟꯒꯤ ꯄꯨꯈ꯭ꯔꯤ ꯁꯥꯏꯠꯁꯤꯃ ꯑꯁꯣꯝ ꯅꯥꯀꯟ ꯁꯥꯏꯠꯁꯤꯃ ꯃꯤ ꯐꯝꯍꯟꯗ꯭ꯔꯦ ꯑꯗꯨ ꯑꯣꯄꯣꯖꯤꯠꯇ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯣꯄꯣꯖꯤꯠꯇ ꯃꯣꯏꯁꯨ ꯁꯨꯃꯥꯏꯅ ꯄꯔꯦꯡ ꯁꯥꯔꯒ ꯑꯁꯣꯝꯗꯁꯨ ꯑꯩꯈꯣꯏ ꯃꯤ ꯃꯌꯥꯝ ꯑꯃ ꯇꯥꯈꯤ ꯑꯗꯒꯤ ꯃꯅꯤꯡꯗ ꯁꯤ ꯂꯩꯔꯦ
ꯑꯗꯒꯤ ꯑꯁꯣꯟ ꯑꯣꯏꯔꯣꯝ ꯊꯪꯕ ꯁꯥꯏꯠꯁꯤꯁꯨ ꯃꯤꯗꯤ ꯐꯝꯃꯤ ꯑꯗꯨꯝ ꯐꯝꯃꯤ ꯁꯤ ꯆꯥꯎꯍꯦ ꯄꯨꯈ꯭ꯔꯤꯗꯤ ꯈꯨꯆꯥꯎ ꯑꯃꯅꯤ ꯆꯥꯛ ꯊꯤꯟꯕ ꯂꯥꯛꯑꯦ ꯍꯥꯎ ꯀꯥꯏ ꯑꯗꯨ ꯆꯥꯖꯔꯣ ꯍꯣꯏ ꯉꯥꯏꯈꯣ ꯃꯥ ꯂꯥꯛꯆꯔꯖꯅꯨ ꯑꯗꯨꯒ ꯇꯧꯔꯁꯤ ꯆꯥꯛ ꯌꯦꯟꯕ ꯂꯥꯛꯑꯦ ꯈꯖꯤꯡ ꯍꯧꯔꯗꯤ ꯈꯣꯡꯗꯣꯟꯗ ꯏꯁꯤꯡ ꯆꯣꯠꯍꯜꯂꯛꯑꯣ ꯑꯗꯨ ꯃꯊꯪꯗ ꯌꯦꯡꯉꯒꯦ ꯑꯩ ꯗꯤꯚꯥꯏꯁꯁꯦ ꯑꯣꯚꯔ ꯍꯤꯇꯤꯡ ꯍꯥꯏꯔꯛꯏꯅꯦ ꯑꯩ ꯉꯁꯥꯏ ꯔꯥꯅꯤꯕꯂꯥ ꯂꯩꯁꯥꯡꯊꯦꯝꯆꯥꯒꯤ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯂꯥꯏꯐ ꯆꯥꯠ ꯀꯌꯥꯝ ꯍꯧꯕ ꯀꯌꯥꯝ ꯀꯨꯏꯔꯕꯅꯣ ꯀꯨꯏꯔꯦ ꯍꯧꯖꯤꯛ ꯁꯦꯀꯦꯟ ꯃꯤꯅꯤꯠ 33 ꯁꯨꯔꯦ ꯏꯆꯦ ꯑꯩꯈꯣꯏꯒꯤ ꯔꯥꯅꯤꯕꯂꯥ ꯂꯩꯁꯥꯡꯊꯦꯝ ꯍꯥꯏꯖꯦ ꯏꯆꯦ ꯑꯩꯈꯣꯏ ꯂꯥꯏꯐ ꯆꯥꯔꯖꯁꯦ ꯀꯩꯅꯣ ꯁꯨꯔꯦ ꯃꯤꯅꯤꯠ 33 ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯃꯈꯥ ꯆꯠꯊꯈꯤꯅꯤ ꯑꯗꯨꯕꯨꯗꯤ ꯑꯗꯨꯝ ꯏꯆꯦꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯖꯨꯕꯤ ꯑꯇꯛꯄꯗꯨ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯗꯣꯏꯅꯣ ꯑꯩꯈꯣꯏꯒꯤ ꯆꯦꯡꯀꯨꯞ ꯌꯣꯝꯕꯗꯣ ꯑꯗꯨꯏ ꯇꯥꯏꯞꯇ ꯑꯗꯨꯝ ꯃꯣꯏ ꯒ꯭ꯔꯥꯎꯟ ꯕꯦꯠ ꯑꯣꯏꯅ ꯌꯣꯝꯕ ꯍꯥꯏꯇꯥꯔꯦꯅꯦ ꯌꯨꯕꯤ ꯇꯛꯄꯁꯦ ꯔꯟꯖꯟ ꯃꯣꯏꯗꯤ ꯑꯊꯨꯝꯕ ꯁ꯭ꯋꯥꯏꯁꯦ ꯌꯥꯝ ꯃꯣꯏ ꯄꯥꯎ ꯇꯧꯁꯟꯕꯒꯤ ꯑꯗꯨꯝ ꯀꯃꯥꯏꯅ ꯇꯧꯅꯩ ꯑꯗꯩ ꯑꯇꯩ ꯈꯪꯗꯦ ꯄꯨꯈ꯭ꯔꯤꯗꯤ ꯐꯖꯔꯦ ꯌꯥꯝ ꯊꯤ ꯐꯖꯩꯍꯦ ꯑꯗꯨꯗꯤ ꯆꯥꯛ ꯊꯤꯟꯕ ꯂꯥꯛꯑꯦ 110 110 आएगा हाँ हाँ है आएगा मेरा 111 है साथ थिन में लाए मोई साना भाई हम लाए ओके थैंक यू 011 or 111 को मोई मेन करी क्या है हाँ ब्रो मेन करी क्या है मेन करी और पोर्क होगा अच्छा है तो and थैंक यू दाल ओके ओके थैंक यू वो स्मोक पोर्क नागा पोर्क स्टाइल या आई नो थैंक यू ब्रो नागा पोर्क ने साक्षी हजी चाथोजरा कदाइदनो का दीपक गिरीश कनोद ले दिमापुरदा नुआइदो माले नुआइ तो अई ngako ai camera jeng ondong lak le mai di khang mu khang re than du giờ da khang ye tawre tu le da phone ga ta ga to ko tu si mai hoi ba du na tan leo bro okay thank you sai he za si de sai he sing yi di likmandro pawagi sing moi sai sing yam tang ma len de ma pur okay please come siare ai mobile di laptop ni ko si di ati di ko na tawage live from sakchawe yenge ri ima no ai mamang no teng ka happy do sakom chong ma leng ha ka ni tale ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯏꯃꯥꯟꯅꯕ ꯅꯪ ꯆꯥꯔꯕꯣ ꯅꯪ ꯆꯥꯛ ꯆꯥꯔꯕꯣ ꯑꯣ ꯆꯥꯊꯣꯛ ꯑꯗꯨꯗꯤ ꯌꯥꯏ ꯈꯣꯏ ꯆꯣꯐꯝꯗꯕꯨ ꯀꯌꯥꯝ ꯅꯥꯇꯩ ꯆꯥꯅꯤꯒꯦ ꯆꯥꯔꯤꯉꯩꯗ ꯑꯩꯗꯤ ꯑꯗꯨꯝ ꯄꯥꯏꯁꯟꯕꯤꯅꯦ ꯍꯥꯏꯔꯤꯉꯣ ꯑꯩꯗꯤ ꯂꯥꯡꯒꯣꯝꯗ ꯑꯗꯨꯝ ꯄꯥꯏꯁꯟꯕꯤꯅꯦ ꯍꯥꯏꯔꯤ ꯈꯣꯏꯖꯩꯗꯣ ꯑꯗꯨꯝ ꯑꯩꯅ ꯑꯃꯨꯛ ꯀꯩꯅꯣꯗ ꯌꯥꯎꯈ꯭ꯔꯦ ꯆꯥꯔꯤꯉꯩ ꯆꯤꯡꯉꯛꯄ ꯑꯗꯨꯝ ꯄꯥꯏꯁꯟꯕꯤꯅꯤꯉꯣ ꯇꯥꯞ ꯂꯥꯎꯅ ꯉꯥ ꯑꯝꯇ ꯐꯥꯗ꯭ꯔꯤꯕꯣ ꯕ꯭ꯔꯣ ꯑꯅꯟ ꯐꯥꯗ꯭ꯔꯤꯕꯣ ꯆꯥꯛ ꯆꯥꯕ ꯌꯦꯡꯒꯦ ꯅꯣ ꯈꯣꯏ ꯀꯌꯥ ꯆꯣꯞꯍꯜꯂꯤꯅꯣ ꯕ꯭ꯔꯣ ꯈꯣꯏ ꯑꯃ ꯑꯗꯨꯅꯅꯦ ꯈꯣꯏ ꯑꯅꯤ ꯑꯍꯨꯝ ꯑꯣꯏꯔꯗꯤ ꯈꯤꯇꯪ ꯑꯣꯞꯁꯟꯗꯣ ꯂꯩꯒꯗꯕ ꯁꯨꯞꯅꯇꯒꯤ ꯈꯣꯏ ꯑꯃꯗꯨꯗ ꯂꯣꯏꯔꯦ ꯂꯥꯏꯒꯤ ꯆꯥꯛ ꯀꯥꯎꯅꯤ ꯑꯧ ꯊꯦꯡꯛ ꯌꯨ ꯍꯦꯂꯦꯟ ꯑꯁ ꯑꯗꯨꯝꯗꯤ ꯑꯗꯨꯒ ꯊꯥꯗꯣꯛꯑꯒ ꯗꯥꯎ ꯈꯔ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯤꯔꯣꯅꯦ ꯂꯥꯏꯒꯤ ꯆꯥꯛꯇꯣ ꯈꯔ ꯌꯥꯝ ꯊꯥꯗꯣꯛꯑꯒꯦꯅꯦ ꯍꯥꯏꯒꯨꯝꯅ ꯑꯩ ꯆꯥꯔꯝꯗꯥꯏꯗ ꯑꯗꯨꯒ ꯑꯝꯇ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦꯅꯦ ꯌꯥꯗ꯭ꯔꯦꯕ ꯃꯣꯏꯁꯦ ꯗꯤꯃꯥꯄꯨꯔꯗ ꯀꯧꯔ ꯂꯥꯛꯅꯕꯒꯨꯝꯕꯅꯦꯕ ꯑꯩꯈꯣꯏꯁꯦ ꯄꯅꯤꯁꯃꯦꯟ ꯄꯤꯕꯩ ꯇꯥꯏꯞꯅꯦꯕ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯐꯖꯕ ꯄꯅꯤꯁꯃꯦꯟ ꯑꯃ ꯄꯤꯔꯦ ꯍꯥꯎ ꯑꯩꯈꯣꯏ ꯌꯥꯏꯁꯤ ꯂꯩꯔꯦ ꯃꯣꯏ ꯌꯦꯡꯉ ꯂꯩꯔꯦ ꯗꯤꯃꯥꯄꯨꯔ ꯀꯧꯔꯒ ꯄꯅꯤꯁꯃꯦꯟ ꯄꯤꯔꯦ ꯐꯥꯗ꯭ꯔꯤꯌꯦ
ꯑꯩꯗꯤ ꯚꯤꯗꯤꯑꯣ ꯌꯨꯇꯨꯕꯇ ꯂꯥꯏꯚ ꯇꯧ ꯂꯩꯔꯦ ꯑꯗꯨꯅ ꯐꯔꯦ ꯈꯔ ꯉꯥꯏꯍꯥꯛ ꯂꯩꯔ ꯅꯝꯃꯒꯦꯅ ꯍꯥ ꯕꯣꯕꯣ ꯂꯥꯛꯑꯝꯃꯝꯅꯦ ꯂꯩ ꯃꯥꯜꯂꯦ ꯃꯥ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯌꯦꯡꯒꯦ ꯂꯥꯏꯚ ꯀꯃꯦꯟꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯅꯨꯡꯉꯥꯏꯗꯧꯗꯤ ꯃꯥꯟꯕ ꯃꯤ ꯁꯨꯝ ꯇꯧꯅꯕ ꯍꯧꯔꯒ ꯑꯇꯣꯞꯄ ꯆꯦꯅꯦꯜꯁꯤꯡꯗ ꯑꯗꯣ ꯑꯩꯗꯤ ꯀꯌꯥ ꯇꯧꯕꯒꯤ ꯃꯍꯩ ꯃꯁꯤꯡꯗꯤ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦꯅꯦ ꯁꯨꯃꯥꯏꯅ ꯂꯥꯏꯚ ꯏꯟꯇꯔꯦꯛꯁꯟ ꯇꯧꯕ ꯈꯣꯠꯄꯁꯦ ꯕ꯭ꯔꯣꯅ ꯉꯥꯡꯕꯁꯦ ꯇꯥꯕ ꯅꯨꯡꯉꯥꯏ ꯕꯣꯕꯣꯁꯦ ꯑꯝꯇ ꯊꯦꯡꯀ꯭ꯌꯨ ꯑꯁ ꯈꯪꯗꯦꯗ ꯁꯤꯗꯤ ꯃꯥꯒꯤ ꯔꯥꯁꯤ ꯍꯥꯏꯅ ꯈꯒ ꯗ꯭ꯔꯥꯏ ꯑꯣꯏꯒꯦ ꯇꯧꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯑꯩ ꯗ꯭ꯔꯥꯏ ꯆꯠꯀꯦ ꯇꯧꯕ ꯌꯥꯎꯔꯛꯇ꯭ꯔꯣ ꯉꯥ ꯌꯦꯡꯒꯦ ꯉꯥ ꯐꯥꯗ꯭ꯔꯤ ꯔꯕꯤꯅ ꯍꯣꯔꯦꯟ ꯑꯗꯨꯝꯗꯤ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯍꯣꯔꯦꯟ ꯕꯖꯥꯔꯗꯒꯤ ꯑꯣꯏꯅ ꯌꯦꯡꯍꯟꯕ꯭ꯔꯥ ꯀꯩꯅꯣ ꯕ꯭ꯔꯣꯅ ꯉꯥꯡꯕꯗꯗꯤ ꯃꯆꯤꯟꯖꯥꯛꯇꯤ ꯀꯩꯅ ꯑꯅꯝꯕ ꯁꯤꯖꯤꯟꯅꯒꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯁꯤꯒꯤꯁꯦ ꯃꯆꯤꯟꯖꯥꯛꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯄꯣꯛꯄꯗ ꯑꯩ ꯉꯁꯥꯏ ꯍꯥꯏꯗꯤ ꯍꯥꯏꯈ꯭ꯔꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯃꯤ ꯈꯣꯏ ꯂꯣꯏꯁꯤꯜꯂꯍꯟꯕ ꯌꯥꯎꯈ꯭ꯔꯦ ꯑꯁ ꯀꯥꯟꯗꯦꯗ ꯃꯆꯤꯟꯖꯥꯛꯀꯤ ꯋꯥꯔꯤ ꯇꯣꯛꯑꯁꯤꯗ ꯃꯣꯏꯁꯦ ꯈꯣꯏ ꯂꯣꯏꯁꯤꯜꯂꯒ ꯀꯥꯈꯠꯄ ꯌꯥꯎꯈ꯭ꯔꯦ ꯉꯥꯏꯕ ꯋꯥꯔꯛꯑꯕꯖꯥꯠꯅꯤ ꯂꯥꯏꯒꯤ ꯆꯥꯛ ꯀꯥꯎꯅ ꯍꯣꯏ ꯈꯣꯏ ꯀꯌꯥ ꯆꯨꯞꯄꯜꯂꯤꯅꯣ ꯑꯃ ꯑꯗꯒꯤ ꯉꯥ ꯑꯝꯇ ꯐꯥꯗ꯭ꯔꯤꯕꯣ ꯐꯥꯗ꯭ꯔꯤ ꯆꯥꯛ ꯆꯥꯕ ꯌꯦꯡꯒꯦ ꯅꯣ ꯍꯣꯏ ꯍꯣꯔꯦꯟ ꯑꯗꯨꯝ ꯆꯥꯖꯒꯗꯧꯔꯒꯦ ꯚ꯭ꯌꯨꯗꯤ ꯃꯩ ꯇꯥꯔꯦꯍꯦ ꯚ꯭ꯌꯨꯗꯤ ꯑꯩꯈꯣꯏ ꯃꯤ 90 ꯈꯛꯇꯅꯤ ꯒꯤꯔꯤꯁ ꯀꯩꯅꯣ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯃꯤ 150 ꯑꯗꯨꯅ ꯇꯧꯕ ꯄꯨꯈ꯭ꯔꯤ ꯑꯣꯏꯗꯣꯏꯅꯤ ꯂꯥꯏꯚꯀ ꯇꯣꯛꯄꯗ ꯌꯥꯗꯦ ꯆꯥꯛ ꯆꯥꯕ ꯌꯦꯡꯈꯤꯗꯣꯏꯅꯤ ꯄ꯭ꯔꯦꯝꯁꯟ ꯅꯣꯡꯃ ꯄꯤꯛꯅꯤꯛ ꯑꯣꯏꯅ ꯇꯧꯔꯁꯤ ꯑꯗꯒꯤ ꯁꯤꯅꯦ ꯑꯗꯨꯅꯦ ꯉꯁꯥꯏꯒꯤꯗꯣ ꯕꯣꯕꯣꯒ ꯄꯨꯟꯗ꯭ꯔꯣ ꯑꯣ ꯆꯦꯛ ꯑꯥꯎꯠ ꯇꯧꯔꯕꯣ ꯇꯧꯔꯦ ꯑꯣ ꯃꯣꯏ ꯍꯣꯇꯦꯜꯗ ꯃꯣꯏꯒꯤ ꯑꯩꯈꯣꯏ ꯄꯣꯔꯛꯄ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕꯁꯤꯡꯗꯣ ꯃꯣꯏ ꯍꯣꯇꯦꯜꯗ ꯆꯦꯛ ꯑꯥꯎꯠ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤ ꯏꯁꯃꯣꯛ ꯄꯣꯛꯁꯦ ꯑꯃꯨꯛꯅꯦ ꯍꯥꯏꯒꯨꯝꯅ ꯑꯦꯛꯁꯇ꯭ꯔꯥ ꯕꯥꯠ ꯂꯩꯌꯦ ꯆꯥꯛ ꯑꯦꯛꯁꯇ꯭ꯔꯥ ꯆꯥꯒꯦꯁꯨ ꯌꯥꯏ ꯆꯥꯛꯇꯤ ꯌꯥꯔꯕꯣ ꯍꯥꯃꯦꯡ ꯊꯣꯡꯕ ꯆꯥꯔꯦ ꯍꯥꯏꯕꯅꯤꯅ ꯃꯣꯏꯗꯤ ꯆꯥꯅꯤꯡꯉꯝꯃꯔꯣꯏꯅꯦ 42 ꯃꯤꯅꯠ ꯁꯨꯔꯦ ꯑꯩꯁꯦ ꯃꯣꯏ ꯅꯥꯒꯥꯂꯦꯟ ꯑꯁ ꯉꯁꯤꯗꯤ ꯏꯟꯖꯥꯡꯁꯦ ꯈꯤꯇꯪ ꯍꯥꯎꯗꯧ ꯃꯥꯟꯗꯦ ꯃꯥꯏꯁꯦ ꯍꯦꯛ ꯎꯕꯗ ꯍꯥꯎꯗꯧ ꯃꯥꯟꯕ ꯍꯥꯏꯕ ꯑꯃ ꯂꯩꯗꯅꯀꯣ ꯍꯦꯛ ꯇꯤꯟ ꯇꯥꯏ ꯆꯥꯅꯤꯡꯉꯦ ꯀꯥꯏꯅ ꯊꯨꯝ ꯌꯥꯝꯃꯒꯁꯨ ꯍꯦꯛ ꯎꯕꯗ ꯍꯥꯎꯗꯧ ꯃꯥꯟꯕꯗꯣ ꯑꯣꯏꯗꯦꯕ ꯃꯥꯏꯁꯦ ꯔꯥꯁꯤ ꯑꯃ ꯏꯀꯪ ꯀꯪꯉꯦ ꯁꯤꯒꯤ ꯏꯟꯖꯥꯡꯁꯦ ꯏꯟꯖꯥꯡꯕꯨꯗꯤ ꯄꯤꯁ ꯈꯔ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯑꯗꯨꯝ ꯈꯔ ꯆꯥꯎꯕ ꯄꯤꯁ ꯁ꯭ꯇꯥꯏꯜꯗꯨꯗ ꯃꯇꯨꯝ 3 ꯍꯥꯞꯄꯦ ꯌꯦꯡꯉꯣ ꯑꯗꯨꯒ ꯆꯥꯛꯁꯨ ꯂꯩꯔꯦ ꯍꯋꯥꯏ ꯊꯣꯡꯕꯅꯦꯅ ꯀꯩꯅꯣꯒꯤꯗꯨꯅ ꯍꯦꯜꯂꯦ ꯃꯨꯁꯨ ꯑꯦꯡꯒ꯭ꯂꯤꯡ ꯀꯝꯄꯤꯇꯤꯁꯟ ꯃꯃꯥꯡꯒꯤ ꯆꯠꯂꯨꯕꯗꯣ ꯍꯣꯏꯇꯣ ꯚꯤꯂꯦꯖꯀꯤꯗꯣ ꯉꯥꯗꯤ ꯐꯥꯗ꯭ꯔꯦꯗ ꯅꯪꯅ ꯆꯥꯛ ꯋꯥꯅ ꯆꯥꯕꯗꯣ ꯌꯦꯡꯗꯣꯏꯅꯤ ꯍꯥꯍꯥ ꯀꯥꯏ ꯄ꯭ꯔꯦꯝꯁꯟꯁꯦ ꯑꯩꯉꯣꯟꯗ ꯈꯥꯏꯔꯦ ꯁꯤ ꯕꯦꯔꯥ ꯄ꯭ꯔꯦꯝꯁꯟ ꯅꯍꯥꯟꯃꯨꯛꯀꯤ ꯀꯩꯅꯣꯗꯣ ꯇꯧꯔꯝꯃꯔꯣꯏꯅꯦ ꯄ꯭ꯔꯦꯝꯁꯟ ꯀꯩꯅꯣꯒꯤꯗꯣ ꯀꯥꯏꯔꯝꯃꯅꯤ ꯄ꯭ꯔꯦꯝꯁꯟ ꯅꯠꯇ꯭ꯔꯣ ꯅꯍꯥꯟꯃꯨꯛ ꯑꯩꯉꯣꯟꯗ ꯈꯣꯏ ꯃꯦꯂꯥ ꯑꯃ ꯆꯠꯁꯦ ꯇꯧꯕꯗꯣ ꯀꯩꯅꯣꯒꯤꯗꯣ ꯀꯩꯅꯣꯒꯤꯗꯣ ꯅꯝꯕꯣꯟꯒꯤꯗꯣ ꯑꯗꯨ ꯃꯦꯂꯥ ꯇꯧꯈꯤꯗ꯭ꯔ ꯃꯥꯜꯂꯦꯕ ꯄ꯭ꯔꯦꯝꯁꯟ ꯅꯍꯥꯟꯃꯨꯛ ꯅꯪ ꯆꯠꯁꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯀꯦꯟꯁꯦꯜ ꯇꯧꯋꯦ ꯑꯗꯨꯅ ꯃꯥꯏ ꯈꯛ ꯍꯥꯏꯔꯛꯑꯣꯕ ꯁꯥꯄꯝ ꯃꯥꯔꯀꯣꯅꯤ ꯍꯥꯏꯕ꯭ꯔꯣ ꯃꯥꯔꯀꯣꯅꯤ ꯑꯁ ꯑꯩꯒꯤ ꯅꯍꯥꯟꯃꯨꯛꯀꯤ ꯁꯥꯄꯝ ꯃꯥꯔꯀꯅꯤꯗꯨꯅꯤꯅꯦ ꯑꯩꯅ ꯅꯍꯥꯟꯃꯨꯛ ꯃꯌꯨꯝꯗ ꯒꯤꯐ ꯊꯤꯟꯕ ꯆꯠꯂꯨꯕꯗꯣ ꯀꯣꯔꯣꯅꯥ ꯍꯧꯔꯛꯄꯩꯗ ꯅꯨꯡꯉꯥꯏꯔꯤꯕꯣ ꯁꯥꯄꯝ ꯃꯥꯔꯀꯣꯅꯤ ꯑꯩ ꯀꯥꯎꯗ꯭ꯔꯤꯌꯦ ꯀꯥꯎꯗ꯭ꯔꯤ ꯑꯗꯩ ꯃꯦꯘꯖꯤꯠ ꯂꯥꯏꯁ꯭ꯔꯝ ꯉꯥꯗꯤ ꯐꯥꯔꯕꯣ ꯐꯥꯗꯦ ꯉꯥ ꯐꯥꯗꯦ ꯍꯧꯖꯤꯛ ꯑꯩ ꯂꯥꯏꯞ ꯇꯧꯔꯦ ꯑꯩ ꯇꯨꯡꯗꯗꯤ ꯁꯤꯅꯔꯤ ꯌꯥꯝ ꯐꯖꯩꯑꯕꯀꯣ ꯑꯗꯣ ꯅꯨꯡꯁꯥ ꯁꯥꯕꯅꯤꯅ ꯑꯩꯁꯤ ꯈꯜꯂꯕꯅꯦ ꯊꯧꯑꯣꯏꯀꯤ ꯁꯥꯇꯤꯟ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯉꯥ ꯆꯥꯗꯣꯏꯅꯦ ꯂꯥꯏꯒꯤ ꯀꯠꯊꯣꯛꯑꯣ ꯍꯥꯏꯈꯤꯕꯅꯦ ꯑꯩ ꯀꯠꯊꯣꯛꯑꯒꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯋꯥꯔꯤ ꯁꯥꯁꯦ ꯑꯩꯒꯤ ꯗꯤꯜ ꯂꯦꯝꯕ ꯐꯖꯅ ꯂꯩ ꯂꯦꯝꯃꯦ ꯗꯤꯜ ꯂꯦꯝꯕ ꯅꯠꯇꯦꯀꯣ ꯐꯥꯒꯤ ꯇꯧꯅꯦ ꯁꯨꯝ ꯉꯥꯏꯍꯥꯛ ꯏꯊꯟꯗ ꯂꯩꯕ ꯋꯥꯕꯗꯣ ꯁꯤꯗꯅ ꯐ ꯂꯩꯔꯝꯃꯦ ꯉꯁꯥꯏ ꯑꯩꯅ ꯋꯥꯔꯤ ꯃꯌꯥꯝꯗꯣ ꯂꯥꯏꯚ ꯇꯧꯔꯝꯒꯗꯕꯅꯤꯅꯦ ꯀꯥꯏ ꯆꯠꯂꯤꯅꯣ ꯑꯥꯏ ꯑꯦꯝ ꯐꯥꯏꯟ ꯁꯥꯄꯝ ꯃꯥꯔꯀꯣꯅꯤ ꯑꯣꯀꯦ ꯑꯗꯣ ꯍꯌꯦꯡ ꯀꯣꯔꯣꯅꯥ ꯂꯩꯔꯒ ꯑꯃꯨꯛ ꯎꯅꯈꯤꯗꯕꯅꯤ ꯃꯥꯔꯀꯣꯅꯤ ꯀꯣꯔꯣꯅꯥꯒ ꯂꯣꯏꯔꯒ ꯍꯟꯗꯛ ꯀꯣꯔꯣꯅꯥ ꯂꯩꯁꯟꯕꯩꯗ ꯐꯔꯦ ꯏꯁꯤꯡꯁꯦ ꯏꯟꯖꯥꯡ ꯃꯆꯦꯠ ꯑꯃ ꯊꯥꯗꯣꯛꯑꯅꯤ ꯁꯤꯗ ꯃꯆꯦꯠ ꯑꯃ ꯌꯥꯎꯔꯦ ꯇꯨ ꯃꯥꯅꯦ ꯄꯤꯁꯅꯦ ꯏꯟꯖꯥꯡ ꯃꯆꯦꯠ ꯑꯃ ꯊꯥꯗꯣꯛꯑꯅꯤ
sak aru khara thadoni lai gi saru thada mukbang horo no ngamde da time saba adane bro ka chalino dimapur melaro dimapur da chali koi mela ai je competition phajaba lon da ga di koi mela ga di no koi da dum ka chap ju malina sina prize ka pi ga chong to ne na competition hai tare ai manaba tikpi do lakte ne awai jale ado ai ina am tu lake tol sem samanda hi hello mukbang horo enti hayeng lising amagi da ngako ta page premsan gi hayeng lising amagi lei kaman yam leiba nganu ani chani mi tara or 15 wini okay adu ya jani ne hayeng do horen khoi ngan de la ne ko do yeng je ai pau ke nangi phone number je ngon lei phone torage ai gi office ki whatsapp group ma sem dro bane ngai sai hai gram ne wangda whatsapp group sem do khoi lo yaw ji khoi chopa pam boy gera in pam boy gera office ki ni plot kyo ba aduga ai personal oina samna kan da YouTube ta di video thagat pa ya da ba khoi kamai pun duino ka yam khak toro YouTube ki oina sem da ina je no ai ta hojiti live yaram ne na inum to bodi yare du aina ekta tanja bai tare mi na kai hai da gi kan live ka photo to chen maje ado aina video thagat man da ji da aigi iman aigi marom pang ai nungsi bi ma am di saure ado ulage ko ha ai horen again tan hangaje kaido ngai no competition ngasi ne mi adu ne mi commission mafam la ga ji chak cha dore pungdi tengel la enga di fadri paisa halalo oh pai leite di paisa an mai wari no oh ibai es lamben phama sigi khoi dawo bi akoi ibai hai tare ne ai di ibai ko ai dawo bi ai khangjai ado se ai hojik cha du je dimapur da chalaga cha du je hawai ji di mo cheng na ha ba nai na hijal la adagi pork se mo gi smoke pork to naga pork style hai mo si khutong je naga gi smoke hai hai pe tok thuo ga yai thuo ga thong do smoke nam che mi do du ne si pork se nam piece pu dim so re do piece hong kha pe famal le free da pira ko adagi keno lai re chak lai re adagi sama sa yaw ge me sa ka lai no sa do litha ro de ko or chỉ đây achar mua cho hawai jar cha ga thi cha min ne si de hawai jar dina tramal wow ro frame san okay si ne si moina pe rei je yang si piece alum chawe piece hom hape mo trian to mai da to mo pe koi ke no koi tuong ye ba chai je aduna swai lawe ba amung lek pa je matha ai di myun su de ba ti ki dong ma le bu chau ama phare hai chumra oh vikram je farm no ma le pha di pha gre ba ina kana no kai no je ngasai chap chana di aina hangudre ba ai ngak tang le di huji ai chak tok ngai ne chak to ga ai gi video na moina round ma chalo ne ba da di loi mak kana na kai phai no loi chong thora ne de ai round nam chan ne du update toroge ai live se hoji anum ngak le ganum loisan na toroge live se akhoi yum da le hobe chin nau jing adigi aina ga sona kana wasalak pane ai ju to bong khang da ko akhoi party me jo chakai na ga ju tan na re adu na bro akhoi swai de su khoi mela yam na tawe hoi bro nongma matang cha am da nui tong na ni ngasi na mafong kai no ke no ne dimapur da ngasi di ngarang di lai ni mubang horo yam ho ne are mubang sama mubang ai ni jange ahan ba sakom jimadi akoi gi chinau mayang gi kai tu do ni jange ahan ba sakom jimdi do ai cha bo yam ka ne ai yu yeng em ne da em ne yeng mo po to yu yeng em ne
ꯌꯥꯔꯦ ꯃꯨꯛꯕꯥꯡ ꯇꯧꯔ ꯑꯩ ꯂꯣꯏꯁꯟꯖꯔꯒꯦ ꯍꯥꯏꯗꯥꯏꯅꯦ ꯅꯠꯇꯦ ꯄ꯭ꯔꯦꯝꯁꯟ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯗꯕ꯭ꯔꯥ ꯑꯝꯇ ꯍꯥꯏꯔꯛꯎꯅꯦ ꯑꯍꯥꯟꯕ ꯆꯥꯛꯈꯨꯝꯁꯤꯃꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯒꯤꯅ ꯇꯧꯕ ꯑꯃ ꯂꯩꯗꯥꯏꯅꯦ ꯃꯨꯛꯕꯥꯡ ꯇꯧꯕ ꯑꯃ ꯑꯗꯨꯏ ꯋꯥꯅꯤꯗ ꯑꯩꯁꯨ ꯌꯨꯇꯨꯕꯇꯣ ꯃꯤꯒꯤꯁꯨ ꯑꯗꯨꯝ ꯌꯦꯡꯉꯦꯕ ꯑꯩꯁꯨ ꯑꯗꯨꯝ ꯈꯒ ꯌꯨꯇꯨꯕ ꯄꯥꯏꯔꯒ ꯚ꯭ꯌꯨꯋꯔ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯅꯦ ꯆꯥ ꯆꯥꯅ ꯀꯃꯦꯟ ꯄꯥꯎ ꯂꯦꯞꯄꯤꯒꯅꯨ ꯍꯥꯏꯗꯤ ꯑꯁ ꯑꯩ ꯙꯅꯅ ꯍꯥꯏꯅ ꯆꯥ ꯆꯥꯅ ꯀꯃꯦꯟ ꯄꯥꯎꯌꯦ ꯑꯩ ꯏꯁꯥꯒꯤ ꯌꯥ ꯆꯥꯎꯖꯩ ꯏꯁꯥꯁꯨ ꯈꯪꯖꯩ ꯑꯗꯨꯗꯨꯅ ꯌꯥꯝꯅ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯕꯅꯦ ꯈꯤꯇꯪ ꯅꯣꯛꯑꯁꯨ ꯃꯑꯣꯡ ꯑꯃ ꯌꯦꯡꯉ ꯅꯣꯛꯄꯅꯦ ꯑꯗꯣ ꯅꯣꯏꯅ ꯅꯝꯗꯅ ꯌꯥꯔꯣꯏꯗꯣꯔꯤ ꯏꯁꯥ ꯆꯥ ꯆꯥꯅ ꯀꯃꯦꯟ ꯄꯥꯎꯌꯦ ꯑꯩ ꯏꯁꯥ ꯌꯥ ꯆꯥꯎꯖꯩꯁꯦ ꯈꯪꯉꯦ ꯌꯥ ꯄꯥꯛꯏ ꯆꯧꯕ ꯍꯥꯏꯁꯦ ꯄꯥꯛꯑꯦꯁꯦ ꯌꯥ ꯑꯩꯗꯤ ꯄꯨꯔꯥ ꯁꯤꯡꯖꯪ ꯃꯌꯥ ꯄꯥꯟꯕꯅꯦ ꯑꯩ ꯏꯁꯥꯅ ꯑꯦꯛꯁꯦꯞ ꯇꯧꯖꯩ ꯌꯥꯎꯋꯦ ꯑꯁ ꯅꯧꯅ ꯊꯤꯜꯂꯣ ꯀꯩꯗꯧꯔꯒꯦ ꯄꯨꯝꯃꯅꯤ ꯆꯥꯛ ꯏꯟꯖꯥꯡ ꯍꯥꯎꯇꯦ ꯄꯣꯔꯛ ꯍꯥꯎꯕ꯭ꯔꯥ ꯄꯣꯔꯛꯄꯨꯗꯤ ꯍꯥꯎꯋꯦ ꯑꯗꯣ ꯍꯋꯥꯏꯒꯁꯤ ꯊꯨꯝꯒ ꯑꯃ ꯊꯥꯛꯇꯦ ꯃꯣꯏ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯋꯥꯏ ꯊꯣꯡꯕꯁꯦ ꯊꯨꯝ ꯊꯥꯛꯄ ꯀꯥꯎꯔꯝꯗꯧ ꯃꯥꯜꯂꯦ ꯃꯥꯏ ꯇꯁꯦꯡꯅ ꯊꯨꯝ ꯑꯃꯐꯥꯎ ꯌꯥꯎꯗꯦ ꯃꯥꯏ ꯑꯩꯅ ꯊꯨꯝ ꯌꯥꯛꯅ ꯆꯥꯏ ꯅꯠꯇ꯭ꯔ ꯆꯝꯕꯅ ꯈꯤꯇꯪ ꯈꯦꯠꯅꯕꯗꯣ ꯑꯣꯏꯗ꯭ꯔꯦ ꯃꯥꯏꯁꯤꯗꯤ ꯄꯨꯔꯥ ꯀꯩꯝꯃꯨꯛ ꯍꯋꯥꯏ ꯊꯣꯡꯕꯁꯦ ꯊꯨꯝ ꯑꯃꯐꯥꯎ ꯌꯥꯎꯗꯦ ꯂꯣꯏꯔꯦ ꯇꯁꯦꯡꯅ ꯊꯥꯛꯇꯕ ꯃꯥꯜꯂꯦ ꯃꯥꯏꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯃꯌꯥꯝ ꯍꯦꯛꯇ ꯊꯨꯝ ꯄꯤꯖꯔꯔꯣꯏꯒꯦꯅ ꯇꯧꯕ ꯃꯥꯜꯂꯦ ꯑꯆꯥꯔꯁꯤꯒ ꯇꯞ ꯇꯞꯅ ꯇꯧꯔꯒꯦ ꯑꯣꯀꯦ ꯒꯨꯗ ꯕꯦꯇ꯭ꯔꯤ 20% ꯉꯥꯏꯔꯦ ꯕꯦꯇ꯭ꯔꯤꯅꯣ ꯑꯦ ꯁꯤꯗꯤ ꯀꯩꯅꯣꯅꯦ ꯃꯣꯔꯣꯛ ꯑꯆꯥꯔ ꯎꯃꯣꯔꯣꯛ ꯍꯥꯎꯋꯦ ꯁꯒꯣꯜꯁꯦꯜ ꯊꯝꯕꯥꯜꯗ ꯍꯥꯎ ꯗꯤꯃꯥꯄꯨꯔꯒꯤ ꯁꯣꯠ ꯑꯃ ꯎꯠꯂꯛꯀꯦꯁꯦ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯁꯤ ꯂꯥꯏꯐꯁꯦ ꯑꯩ ꯆꯥꯛ ꯍꯦꯛ ꯇꯣꯛꯑꯗꯤ ꯚꯤꯗꯤꯑꯣ ꯔꯥꯎꯟ ꯅꯝꯕ ꯆꯠꯂꯨꯔꯅꯤ ꯂꯥꯏꯐ ꯂꯣꯏꯕ ꯌꯥꯔꯣꯏ ꯄꯋꯥꯔ ꯕꯦꯡꯛꯇꯣ ꯀꯩꯅꯣ ꯇꯧꯋꯤꯅꯦ ꯁꯥꯒꯠꯂꯦꯕ ꯌꯥꯝꯅ ꯄꯋꯥꯔ ꯕꯦꯡꯛꯇ ꯇꯧꯔꯒ ꯆꯥꯔꯖ ꯇꯧꯅ ꯂꯥꯏꯐ ꯇꯧꯕꯁꯦ ꯐꯣꯟꯁꯦ ꯑꯔꯣꯏꯕꯤ ꯁꯥꯒꯠꯄ ꯑꯗꯨꯗꯨꯅ ꯋꯥꯔꯅꯤꯡ ꯂꯥꯛꯄ ꯍꯤꯠꯀꯤ ꯋꯥꯔꯅꯤꯡ ꯑꯣ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯌꯥꯔꯦ ꯌꯥꯔꯦ ꯋꯥꯇꯤꯟ ꯆꯥꯗꯦ ꯑꯩ ꯊꯪꯅꯕꯁꯦ ꯋꯥꯇꯤꯟ ꯉꯥꯛꯇꯪ ꯃꯣꯏ ꯆꯥꯔꯤꯁꯦ ꯊꯥꯏꯁꯦ ꯅꯪ ꯍꯣꯏ ꯅꯪ ꯊꯥꯛꯆꯜꯂ ꯊꯝꯃꯣ ꯐꯔꯦ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯑꯁ ꯈꯣꯡ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯇꯧꯔꯛꯑꯦꯅꯦ ꯈꯣꯡ ꯁꯥꯖꯤꯡ ꯍꯧꯔꯦꯕ ꯑꯁ ꯌꯥꯗ꯭ꯔꯦꯍꯦ ꯁ꯭ꯇꯤꯜ ꯅꯤꯜ ꯅꯤꯄꯦꯟ ꯒꯦꯃꯤꯡ ꯁ꯭ꯇꯤꯜ ꯅꯤꯜ ꯎꯄꯥꯏ ꯂꯩꯇꯦ ꯕ꯭ꯔꯣ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯍꯩꯖ ꯁꯤꯡꯖꯕꯁꯤꯒꯤ ꯋꯥꯡꯃꯗ ꯂꯩꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯉꯝꯗ꯭ꯔꯦ ꯑꯗꯨꯅꯦ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯅꯤꯡ ꯈꯔ ꯋꯥꯠꯄꯖꯥꯠꯅꯤ ꯑꯩꯈꯣꯏꯁꯦ ꯈꯤꯇꯪ ꯋꯥꯠꯂꯤ ꯏꯁꯥ ꯀꯩ ꯋꯥꯠꯄꯩꯅꯣ ꯆꯨꯝꯃꯦ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯈꯔ ꯍꯧꯅ ꯍꯥꯏꯔꯛꯎꯅꯦ ꯈꯔ ꯍꯧꯅ ꯍꯥꯏꯔꯛꯎꯅꯦ ꯅꯪ ꯍꯥꯏꯗꯣ ꯌꯥꯝ ꯆꯨꯝꯕ ꯑꯗꯨꯅꯦ ꯕ꯭ꯔꯣ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯂꯣꯝꯒꯤ ꯅꯥꯎꯕꯗꯣ ꯑꯗꯨꯗꯨꯅ ꯍꯥꯏꯁꯦ ꯁꯤꯗꯤ ꯇ꯭ꯔꯦꯅꯤꯡ ꯀꯩꯀꯥꯒꯤ ꯅꯠꯇꯦ ꯁꯤꯗꯤ ꯂꯛꯅꯤ ꯃꯌꯥꯝ ꯐꯥꯅꯔꯒ ꯑꯩꯈꯣꯏ ꯐꯥꯗꯕ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯁꯦ ꯍꯩꯇꯦꯅ ꯏꯁꯥꯅ ꯑꯦꯛꯁꯦꯞ ꯇꯧꯖꯅꯤ ꯁꯤꯅꯤ ꯃꯌꯥꯝ ꯐꯥꯅꯔꯒ
ꯉꯁꯥꯏꯒꯨꯝꯅ ꯈꯣꯡ ꯁꯥꯖꯤꯡ ꯑꯣꯏ ꯊꯪꯕꯁꯦ ꯑꯗꯨꯝ ꯍꯧ ꯂꯩꯔꯦꯅ ꯐꯝꯐꯝꯁꯦ ꯅꯥꯇꯩ ꯆꯥꯗ ꯂꯦꯚꯦꯂꯤꯡ ꯋꯥ ꯃꯊꯛꯇ ꯐꯝꯕꯅꯤꯅꯅꯦ ꯁꯤꯗꯤ ꯍꯣꯏ ꯊꯪꯅꯕ ꯐꯥꯔꯒ ꯑꯩꯈꯣꯏ ꯐꯥꯗꯕ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏ ꯍꯩꯇꯦ ꯍꯥꯏꯕꯗ ꯏꯁꯥꯅ ꯑꯦꯛꯁꯦꯞ ꯇꯧꯖꯔꯒꯦ ꯑꯗꯣ ꯀꯅꯥꯝ ꯐꯥꯅꯗꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯐꯥꯗꯕꯁꯦ ꯁꯤꯗꯤ ꯂꯛꯅꯤ ꯁꯤꯅꯤ ꯃꯥꯏꯁꯦ ꯃꯥꯂꯣꯝ ꯅꯥꯎꯅ ꯍꯥꯏꯁꯦ ꯂꯛꯅꯤ ꯁꯤꯅꯤ ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯉꯥ ꯊꯨꯕ ꯈꯪꯍꯧꯔꯣꯏꯀꯣ ꯑꯁ ꯈꯣꯏꯖꯩꯒ ꯌꯥꯎꯋꯦ ꯈꯣꯏꯖꯩꯒꯁꯦ ꯄꯨꯔ ꯆꯠꯆꯈ꯭ꯔꯣ ꯁꯤꯅꯤ ꯑꯣꯞꯁꯟ ꯑꯩꯗꯤ ꯈꯣꯏꯖꯩꯒꯁꯦ ꯃꯥꯡꯖꯔꯒꯦ ꯁꯤꯅꯤ ꯄꯨꯔ ꯆꯠꯈ꯭ꯔꯣ ꯆꯦꯟꯈ꯭ꯔꯣ ꯁꯤꯅꯤ ꯍꯥꯎꯇꯦ ꯏꯟꯖꯥꯡꯁꯦ ꯉꯁꯥꯏ ꯅꯥꯒꯥ ꯄꯣꯛ ꯈꯨꯊꯣꯡꯁꯦ ꯅꯥꯒꯥ ꯄꯣꯛꯁꯦ ꯌꯥꯝ ꯍꯥꯎꯕꯅꯦ ꯃꯣꯏꯁꯦ ꯍꯥꯎꯇꯦ ꯌꯥꯝ ꯍꯩꯇꯅ ꯊꯣꯡꯉꯦ ꯅꯥꯒꯥ ꯄꯣꯛꯁꯦ ꯍꯥꯎꯋꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯁꯣꯏꯗꯣꯟꯒꯨꯝꯕ ꯁꯣꯏꯕꯨꯝ ꯈꯤꯇꯪ ꯇꯧꯔꯒ ꯑꯣꯛꯁꯦ ꯍꯥꯟꯅ ꯁ꯭ꯃꯣꯛ ꯇꯧꯊꯣꯛꯑꯅꯤ ꯌꯥꯏꯊꯣꯛꯑꯅꯤ ꯑꯣꯛꯁꯦ ꯑꯗꯨꯒ ꯊꯣꯡꯗꯣꯏꯅꯦꯕ ꯑꯗꯨꯗꯤ ꯌꯥꯝ ꯍꯥꯎꯋꯦꯕꯀꯣ ꯃꯣꯏꯁꯤꯁꯨ ꯑꯗꯨꯅꯦꯅ ꯇꯧꯔꯤꯅꯦꯕ ꯑꯗꯨ ꯃꯣꯏꯁꯦ ꯌꯥꯝ ꯊꯤ ꯍꯥꯎꯇ꯭ꯔꯦ ꯉꯁꯤꯒꯤꯁꯦ ꯌꯥꯗ꯭ꯔꯦ ꯍꯥꯎꯇꯦ ꯆꯥꯛꯁꯦ ꯑꯗꯨꯝ ꯆꯥꯕ ꯑꯗꯨꯅꯤ ꯆꯥꯛꯇꯤ ꯆꯥꯔꯔꯣꯏꯒꯦ ꯀꯩꯅꯣꯗꯪ ꯇꯧꯔꯒ ꯏꯟꯖꯥꯡ ꯃꯇꯣꯡ ꯆꯥꯊꯣꯛꯑ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯎꯇꯦꯕ ꯑꯣ ꯍꯦꯂꯦꯟ ꯅꯥꯟꯗꯩꯕꯝ ꯊꯦꯡꯀ꯭ꯌꯨ ꯑꯁ ꯑꯗꯣ ꯁꯤ ꯍꯦꯂꯦꯟ ꯅꯥꯟꯗꯩꯕꯝꯁꯦ ꯍꯦꯂꯦꯟ ꯀꯧꯔꯝꯗꯧ ꯃꯥꯟꯗꯦ ꯑꯇꯣꯞꯄ ꯃꯃꯤꯡ ꯑꯝꯇ ꯀꯧꯔꯝꯗꯧ ꯃꯥꯜꯂꯦ ꯑꯗꯨ ꯆꯨꯝꯃꯦꯕ ꯅꯪ ꯀꯃꯦꯟ ꯄꯤꯔꯤꯗꯣ ꯑꯩꯁꯨ ꯈꯪꯉꯦꯕꯀꯣ ꯑꯗꯣ ꯅꯪꯒꯤ ꯑꯩꯉꯣꯟꯗ ꯊꯣꯛꯂꯛꯏꯕ ꯃꯃꯤꯡꯁꯦ ꯁꯤ ꯅꯠꯇꯕ ꯑꯃ ꯀꯧꯔꯝꯒꯅꯤ ꯈꯪꯉꯦ ꯕ꯭ꯔꯣ ꯈꯣꯏ ꯆꯣꯞꯐꯝ ꯌꯦꯡꯒꯦ ꯕ꯭ꯔꯣ ꯑꯩ ꯇꯧꯔꯒꯦ ꯑꯩ ꯆꯥꯛ ꯆꯥꯔꯤ ꯂꯣꯏꯔꯒ ꯔꯥꯎꯟ ꯑꯃ ꯊꯥꯛ ꯂꯥꯎꯅ ꯌꯦꯡꯊꯣꯔꯛꯑꯁꯤ ꯑꯗꯣ ꯑꯩꯗꯤ ꯂꯣꯏꯁꯤꯜꯂꯒꯦ ꯇꯧꯅꯦ ꯂꯥꯏꯐꯁꯦ ꯑꯗꯣ ꯃꯌꯥꯝ ꯕꯤꯠꯇ ꯁꯨꯝ ꯆꯥꯛ ꯆꯥꯅ ꯑꯗꯨꯝ ꯇꯧꯔꯛꯑꯣꯅ ꯇꯧꯔꯕ ꯈꯔ ꯂꯩꯔꯒ ꯒꯣ ꯐꯤꯁꯀꯤ ꯑꯉꯥꯡꯗꯣ ꯉꯥ ꯐꯥꯕ ꯅꯝꯃꯝꯕꯗꯒꯤ ꯃꯨꯛꯕꯥꯡ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯀꯥꯏꯅꯒ ꯑꯃꯨꯛ ꯚꯥꯏꯔꯦꯜ ꯑꯃꯨꯛ ꯆꯠꯅꯅꯤ ꯉꯥ ꯌꯥꯎꯕ꯭ꯔꯣ ꯅꯥꯎꯕ ꯍꯣꯏ ꯎꯠꯂꯛꯀꯦ ꯈꯣꯏ ꯆꯣꯞꯐꯝꯗꯣ ꯆꯥꯛꯇꯤ ꯆꯥꯔꯔꯣꯏ ꯉꯥ ꯐꯥꯕ ꯂꯥꯛꯄ ꯑꯗꯣ ꯉꯥ ꯐꯥꯔꯛꯇꯕꯗꯨꯗ ꯁꯨꯝ ꯊꯣꯛ ꯊꯥꯛ ꯇꯧꯔꯛꯏꯅꯦ MK ꯃꯥꯂꯦꯝ ꯗꯤꯃꯥꯄꯨꯔ ꯇꯥꯟꯅ ꯆꯠꯂꯒ ꯉꯥ ꯑꯃꯨꯛ ꯐꯥ ꯉꯝꯗ꯭ꯔꯦ ꯑꯗꯨꯗ ꯏꯁꯥꯅ ꯏꯁꯥꯁꯦ ꯄꯦꯟꯖꯗ꯭ꯔꯦꯕ ꯈꯪꯕ꯭ꯔꯥ ꯑꯩ ꯅꯍꯥꯟꯒꯩ ꯍꯩꯅ ꯇꯧꯔ ꯁ꯭ꯋꯥꯏꯗ ꯄꯨꯈ꯭ꯔꯤ ꯃꯆꯥꯈꯩꯗꯅ ꯑꯄ ꯑꯍꯩ ꯑꯄꯥ ꯁꯥꯔꯒ ꯌꯥꯝ ꯍꯩꯕꯒ ꯁꯥꯔꯒ ꯁ꯭ꯋꯥꯏ ꯗꯤꯃꯥꯄꯨꯔ ꯌꯧꯕꯗ ꯌꯥꯗꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯒꯤ ꯍꯩꯔꯦ ꯇꯧꯔꯒ ꯅꯥꯒꯥꯂꯦꯟ ꯂꯥꯟꯈꯤꯕꯗꯣ ꯂꯣꯏꯗꯣ ꯑꯗꯨꯏ ꯇꯥꯏꯞꯇ ꯇꯧꯔꯖꯥꯠꯂꯅꯦ ꯑꯩꯈꯣꯏ ꯃꯍꯩꯁꯦꯅ ꯈꯜꯂꯤꯅꯦ ꯑꯩꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯆꯥꯁꯤꯡ ꯌꯥꯝ ꯇꯧꯋꯦꯕ ꯏꯁꯩꯗ ꯑꯣꯏꯒꯦꯔꯥ ꯑꯃꯗ ꯑꯣꯏꯒꯦꯔꯥ ꯌꯥꯝ ꯍꯩ ꯇꯧꯔꯒ ꯉꯁꯥꯏ ꯃꯥꯎ ꯒꯦꯠ ꯂꯥꯟꯈꯤꯕꯗ ꯌꯥꯗꯕ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯨ ꯈꯣꯏꯗꯁꯨ ꯇꯧꯔꯕ ꯖꯥꯠꯂꯥ ꯁꯤꯅꯤ ꯑꯩꯅ ꯈꯜꯂꯤꯁꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯁꯨ ꯌꯦꯡꯕꯅꯦ ꯑꯗꯣ ꯁꯤꯗꯤ ꯌꯥꯗ꯭ꯔꯦ ꯑꯗꯨ ꯌꯥꯗ꯭ꯔꯦ ꯁꯤꯗꯗꯤ ꯑꯩꯅ ꯕꯤꯠ ꯌꯥꯝ ꯂꯩꯗꯣ ꯑꯩ ꯁꯣꯝꯗꯅꯤꯅ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯈꯩꯗ ꯑꯩꯒꯤ ꯆꯦꯅꯦꯜ ꯌꯦꯡꯕꯤꯔꯤ ꯃꯌꯥꯝꯁꯦ ꯑꯩꯅ ꯂꯣꯠꯄ ꯑꯃ ꯌꯥꯝ ꯂꯩꯌꯦꯕꯀꯣ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩ ꯌꯥꯖꯩ ꯃꯅꯤꯄꯨꯔ ꯃꯆꯥꯅ ꯐꯥꯔꯁ ꯇꯥꯏꯗꯨꯗꯤ ꯃꯃꯥꯡꯒꯤꯗ ꯍꯟꯗꯛꯁꯨ ꯇꯥꯗꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯑꯃꯨꯛ ꯀꯝꯄꯜꯁꯔꯤ ꯍꯟꯗꯛꯁꯨ ꯇꯥꯅꯤ ꯉꯥ ꯐꯥꯕ ꯌꯥꯎꯈ꯭ꯔꯦ ꯕ꯭ꯔꯣ ꯃꯊꯪꯗꯁꯨ ꯂꯥꯏꯚ ꯊꯥꯔꯛꯀꯦ ꯃꯌꯥꯝꯅꯕꯨ ꯌꯦꯡꯕꯤꯅꯤ ꯍꯥꯏꯗꯤ ꯑꯩꯗꯤ ꯑꯗꯨꯝ ꯊꯥꯔꯛꯀꯦ ꯂꯥꯏꯚꯅꯕꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯂꯩꯔꯝꯃꯦ ꯏꯗꯤꯇꯤꯡ ꯇꯧꯗꯁꯨ ꯌꯥꯔꯦ ꯑꯗꯨꯝ ꯄꯨꯔꯥ ꯅꯝꯁꯤꯜꯂꯒ ꯑꯗꯨꯝ ꯂꯣꯏꯔꯦ ꯋꯥꯔꯤ ꯁꯥꯟꯅꯕꯗꯤ ꯏꯟꯇꯔꯦꯛꯁꯟꯕꯨꯗꯤ ꯅꯨꯡꯉꯥꯏꯀꯣ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯌꯥꯝ ꯁꯦꯝꯕꯒꯤ ꯖꯃꯦꯂꯥꯗꯨꯗꯤ ꯇꯧꯗ꯭ꯔꯦ ꯂꯥꯏꯚꯅꯕꯨ ꯍꯦꯟꯅ ꯀꯣꯝ ꯂꯩꯔꯝꯃꯦ ꯍꯥꯏꯁꯦ ꯑꯗꯣ ꯏꯟꯇꯔꯦꯛꯁꯟꯗꯤ ꯃꯥ ꯐꯪꯕ ꯑꯗꯣ ꯑꯩꯁꯨ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯑꯗꯣ ꯉꯁꯥꯏꯗꯣ ꯌꯥꯁꯦ ꯑꯣꯐꯤꯁꯀꯤꯗꯩꯗ ꯑꯩ ꯍꯥꯏꯖꯅꯤꯡꯕ ꯑꯃ ꯂꯩ ꯁꯨꯝ ꯃꯌꯥꯝꯁꯨ ꯈꯪꯅꯔꯕꯅꯤꯅ ꯁꯤ ꯌꯥꯔꯦ ꯁꯤ ꯑꯐꯥꯎꯕꯅ ꯂꯩꯔꯦꯅ ꯁꯤ ꯑꯅꯤ ꯁꯨꯕꯁꯦ ꯁꯤꯁꯦ
ꯃꯆꯨꯁꯦ ꯇꯣꯉꯥꯟꯅ ꯇꯥꯔꯤꯁꯦ ꯁꯤꯒ ꯃꯆꯨ ꯃꯥꯟꯅꯗꯤ ꯑꯇꯩ ꯀꯩꯅꯣ ꯅꯠꯇꯦ ꯁꯤꯁꯦ ꯑꯩ ꯌꯥ ꯃꯆꯦꯠ ꯑꯃ ꯀꯦꯟꯈ꯭ꯔꯦꯕ ꯑꯩ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯗ ꯌꯥꯎꯕꯗ ꯁꯤ ꯌꯥꯁꯦ ꯃꯆꯦꯠ ꯑꯃꯅꯦꯕ ꯀꯦꯜꯂꯤꯁꯦ ꯀꯦꯟꯕꯗꯨꯗꯩꯗ ꯃꯦꯜꯂꯦꯕ ꯀꯩꯅꯣ ꯌꯥ ꯃꯦꯟꯅꯕꯗꯨꯅ ꯅꯞꯄꯒ ꯊꯣꯡꯒꯠꯂꯒ ꯌꯨꯝꯐꯝ ꯊꯣꯟꯕꯒꯤ ꯇꯥꯏꯞꯇ ꯃꯦꯟꯕꯗꯨꯗꯩꯗ ꯁꯤꯁꯦ ꯃꯆꯨ ꯑꯃ ꯑꯩꯅ ꯃꯆꯨ ꯈꯟꯕꯗ ꯗꯥꯛꯇꯔꯈꯩꯗꯨꯅ ꯅꯪꯒꯤ ꯌꯥ ꯃꯆꯨꯁꯦ ꯈꯜꯂꯣ ꯅ ꯑꯩꯉꯣꯟꯗ ꯈꯜꯂꯣ ꯃꯣꯏꯅ ꯆꯥꯟꯅꯕ ꯍꯥꯞꯄꯤꯔꯛꯑꯁꯨ ꯌꯥꯕꯗꯣ ꯑꯩꯅ ꯈꯟꯕꯗ ꯃꯆꯨꯁꯦ ꯁꯤꯗꯒꯤ ꯈꯤꯇꯪ ꯃꯨꯁꯟꯕ ꯑꯣꯏꯅ ꯇꯥꯈ꯭ꯔꯦꯕ ꯁꯤꯁꯤꯅ ꯈꯤꯇꯪ ꯃꯆꯨꯗꯣ ꯈꯟꯕꯗ ꯑꯩꯅ ꯁꯤ ꯌꯥꯗꯧ ꯃꯥꯜꯂꯦ ꯍꯥꯏꯔ ꯀꯥꯟꯗ ꯇꯩꯁꯜꯂꯀꯥꯟꯗ ꯃꯝꯁꯤꯟꯈꯤꯕ ꯈꯤꯇꯪ ꯃꯆꯨꯗꯣ ꯌꯧꯗꯕ ꯑꯗꯨꯗꯨꯅ ꯁꯤ ꯌꯥꯔꯤꯁꯦ ꯈꯤꯇꯪ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩ ꯑꯗꯨꯅꯦ ꯑꯩꯅ ꯌꯥꯝ ꯀꯟꯅ ꯍꯟꯗꯛ ꯁꯨ ꯋꯥꯈꯜ ꯍꯥꯏꯗꯤ ꯀꯨꯏꯕꯨꯗꯤ ꯀꯨꯏꯔꯦꯕꯀꯣ ꯍꯥꯟꯅꯕꯨꯗꯤ ꯀꯦꯜꯂꯝꯗꯦ ꯍꯧꯖꯤꯛꯇꯤ ꯀꯦꯡꯉꯦꯕ ꯃꯁꯤ ꯀꯦꯜꯂꯒ ꯁꯧꯕ ꯑꯣꯏꯕꯅꯦ ꯉꯁꯥꯏꯒꯤ ꯑꯗꯨꯃꯥꯏꯅ ꯊꯣꯡꯒꯠꯄ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯅꯞꯄ ꯗꯦꯟꯇꯦꯜ ꯗꯣꯛꯇꯔꯒ ꯑꯩꯈꯣꯏ ꯃꯔꯛꯇ ꯌꯥꯎꯔꯝꯃꯗꯤ ꯏꯂꯥꯏ ꯂꯥꯏꯅ ꯈꯪꯉꯝꯃꯅꯤ ꯃꯥꯏꯗꯣ ꯑꯗꯣ ꯃꯊꯪ ꯇꯧꯕꯗ ꯃꯆꯨ ꯃꯥꯟꯅꯕ ꯁꯤꯟꯕꯤꯒꯦꯒ ꯍꯥꯏꯔꯛꯑꯗꯤ ꯌꯥꯝ ꯐꯒꯗꯝ ꯌꯥꯏ ꯋꯥꯔꯤ ꯂꯤꯕ ꯌꯥꯏ ꯑꯁ ꯑꯩ ꯌꯥꯝ ꯍꯩꯌꯦꯗ ꯑꯩ ꯑꯦꯜꯕꯝꯒ ꯌꯥꯝ ꯀꯨꯝꯃꯝꯃꯤꯗ ꯅꯣꯏ ꯈꯪꯗꯕ ꯋꯥꯅꯤ ꯐꯤꯂꯝꯁꯨ ꯀꯨꯝꯃꯤ ꯐꯤꯂꯝ ꯑꯅꯧꯕ ꯔꯤꯂꯤꯁ ꯇꯧꯒꯗꯕꯗꯣ ꯇꯧꯗ ꯂꯩꯔꯦ ꯑꯩ ꯆꯦꯅꯦꯜꯁꯤꯗꯩꯗ ꯑꯩꯅ ꯄ꯭ꯔꯣꯃꯣꯁꯟ ꯑꯗꯨꯅꯦ ꯁꯤꯗꯤ ꯑꯩ ꯉꯥ ꯐꯥꯕꯁꯦ ꯑꯩꯅ ꯄꯥꯝꯖꯕꯩ ꯇꯧꯕꯅꯤ ꯌꯥꯝ ꯇꯧꯋꯦ ꯃꯤ ꯁꯥꯏꯠꯇ ꯌꯥꯝꯅ ꯅꯣꯏ ꯈꯪꯗꯕ ꯋꯥꯅꯦ ꯑꯦꯜꯕꯝꯁꯨ ꯀꯨꯝꯃꯝꯃꯤ ꯐꯤꯂꯝꯁꯨ ꯀꯨꯝꯃꯝꯃꯤ ꯍꯟꯗꯛ ꯑꯅꯧꯕ ꯐꯤꯂꯝ ꯍꯣꯔꯔꯒꯤ ꯆꯐꯨꯅ ꯐꯤꯂꯝ ꯑꯃ ꯂꯩꯌꯦ ꯑꯗꯨꯗꯣ ꯇꯦꯂꯔꯗ ꯐꯖꯅ ꯌꯥꯎꯕꯅꯤ ꯑꯝꯇ ꯌꯦꯡꯉꯣ ꯑꯩ ꯃꯥꯟꯗꯕ ꯎꯝꯒꯅꯤ ꯅꯣꯏꯅ ꯑꯝꯇ ꯆꯐꯨꯅ ꯇꯦꯂꯔ ꯑꯝꯇ ꯊꯤꯔꯉꯣ ꯍꯧꯖꯤꯛ ꯍꯣꯔꯦꯟ ꯆꯐꯨꯅ ꯌꯨꯇꯨꯕꯇ ꯇꯦꯂꯔ ꯐꯪꯕꯅꯦꯕ ꯐꯤꯂꯝꯗꯣ ꯔꯤꯂꯤꯁ ꯇꯧꯗ꯭ꯔꯤꯕ ꯅꯍꯥꯟꯋꯥꯏ ꯀꯣꯔꯣꯅꯥ ꯂꯥꯛꯁꯟꯕꯗꯒꯤ ꯅꯝꯁꯤꯜꯂ ꯂꯩꯈꯤꯕ ꯑꯗꯨ ꯑꯝꯇ ꯌꯦꯡꯉꯣ ꯇꯦꯂꯔꯗ ꯑꯩ ꯌꯥꯎꯔꯝꯃꯅꯤ ꯉꯥꯏꯈꯣ ꯑꯣ ꯑꯃ ꯌꯥꯎꯔꯅꯤ ꯌꯦꯡꯉꯣ ꯉꯥꯏꯈꯣꯗꯣ ꯑꯝꯇ ꯌꯦꯡꯉꯣ ꯑꯩꯒꯤ ꯆꯐꯨꯗꯣ ꯑꯝꯇ ꯇꯦꯂꯔꯗꯣ ꯑꯝꯇ ꯌꯦꯡꯉꯣ ꯐꯤꯂꯝ ꯑꯁꯦꯡꯕꯗꯤ ꯑꯩꯕꯨꯗꯤ ꯌꯦꯡꯉꯦ ꯅꯣꯏ ꯃꯌꯥꯝ ꯌꯦꯡꯈꯤꯔꯣꯏ ꯍꯌꯦꯡ ꯔꯤꯂꯤꯁ ꯇꯧꯔꯀꯥꯟꯗ ꯑꯣꯏꯅ ꯌꯦꯡꯉꯣ ꯍꯣꯏ ꯌꯥꯗ꯭ꯔꯦ ꯃꯌꯥꯝ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕꯁꯤꯗ ꯐꯅꯌꯥꯝꯕꯨ ꯆꯥꯁꯟꯈ꯭ꯔꯦ ꯅꯠꯇ꯭ꯔꯗꯤ ꯆꯥꯔꯣꯏꯗꯝ ꯑꯗꯨ ꯌꯦꯡꯉꯣ ꯍꯣꯔꯦꯟ ꯌꯥꯝꯅ ꯑꯗꯨꯅꯦ ꯑꯩꯅ ꯄꯨꯇꯧ ꯇꯧꯔꯝꯕ ꯅꯠꯇꯦ ꯈꯔ ꯇꯧꯔꯛꯑꯦꯕ ꯍꯥꯟꯅ ꯈꯨꯠ ꯁꯥ ꯈꯔ ꯂꯦꯡꯖꯩꯕ ꯑꯩꯁꯦ ꯂꯤꯂꯥ ꯗ꯭ꯔꯃꯥ ꯑꯗꯨꯝꯕ ꯌꯥꯝ ꯄꯥꯝꯖꯕ ꯃꯤ ꯑꯃꯅꯤ ꯅꯪ ꯐꯔꯕꯣ ꯚꯥꯏ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯐꯥꯗ꯭ꯔꯤ ꯚꯥꯏ ꯑꯗꯨꯅ ꯎꯄꯥꯏ ꯂꯩꯇꯦ ꯂꯥꯏꯚ ꯇꯧꯔꯤꯁꯤꯕꯨ ꯑꯗꯣ ꯃꯤ ꯂꯝꯗ ꯆꯠꯂꯒ ꯂꯝꯍꯥꯡ ꯊꯣꯡꯍꯥꯡꯁꯤꯗꯩꯗ ꯍꯌꯦꯡꯒꯤꯁꯨ ꯈꯔ ꯈꯥꯛꯑꯣ ꯈꯗꯥꯡꯁꯦ ꯍꯣꯏ ꯈꯥꯛꯀꯦ ꯑꯉꯥꯎꯕ ꯍꯌꯦꯡ ꯁꯟꯖꯤꯠꯀꯤ ꯕꯥꯔꯗꯦ ꯇꯧꯗꯣꯏꯅꯦ ꯃꯌꯥꯝ ꯑꯩ ꯏꯃꯥꯟꯅꯕ ꯁꯟꯖꯤꯠ ꯑꯃ ꯂꯩ ꯍꯌꯦꯡꯒꯤꯁꯨ ꯈꯔ ꯈꯥꯛꯑꯣ ꯍꯥꯏꯁꯦ ꯑꯩꯅ ꯈꯗꯥꯡ ꯊꯥꯗꯩꯁꯦ ꯃꯥꯏꯁꯨ ꯈꯔ ꯈꯥꯛꯄꯤꯌꯣꯌꯦ ꯈꯥꯛꯀꯦ ꯀꯩꯝ ꯈꯜꯂꯨꯅꯨ ꯑꯩꯉꯣꯟꯗ ꯋꯥꯠꯇ ꯄꯥꯗꯅ ꯂꯩꯔꯤ ꯑꯗꯨꯗꯤ ꯆꯥꯅꯕꯁꯨ ꯈꯥꯛꯂꯛꯑꯅꯤ ꯍꯌꯦꯡꯒꯤ ꯃꯥꯏ ꯕꯥꯔꯗꯦꯒꯤ ꯆꯥꯛ ꯑꯃ ꯂꯩ ꯑꯩꯒꯤ ꯀ꯭ꯂꯣꯁ ꯑꯣꯏꯕ ꯏꯃꯥꯟꯅꯕꯁꯤꯡꯒꯤ ꯍꯦꯛꯇ ꯆꯪꯁꯤꯜꯂꯛꯄ ꯁꯨꯝꯕꯁꯦ ꯃꯣꯏ ꯇꯨꯃꯤꯟꯅ ꯌꯦꯡ ꯂꯩꯖꯥ ꯉꯁꯥꯏꯒꯤ ꯀꯔꯤ ꯍꯥꯏꯈ꯭ꯔꯦ ꯀꯥꯏꯅ ꯑꯉꯥꯎꯕ ꯑꯩ ꯂꯣꯏꯁꯟꯗꯣꯔꯦꯀꯣ ꯂꯣꯏꯁꯤꯜꯂꯒ ꯄꯨꯈꯤ ꯔꯥꯎꯟ ꯑꯝꯇꯪ ꯅꯝꯊꯣꯛꯑꯒꯦ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯁꯤ ꯂꯥꯏꯐꯁꯦ ꯃꯥꯂꯣꯝꯒꯤ ꯅꯥꯎꯕꯗꯣ ꯉꯥ ꯑꯝꯇ ꯐꯥꯗ꯭ꯔꯕ ꯁꯟꯖꯤꯠ ꯍꯧꯈꯥꯅ ꯃꯥꯎꯕ ꯁꯟꯖꯤꯠꯅ ꯅꯪ ꯉꯥ ꯑꯝꯇ ꯐꯥꯗ꯭ꯔꯕ ꯑꯩ ꯐꯥꯏ ꯍꯩꯖꯜꯂꯣ ꯍꯥꯏꯔꯣ ꯁꯟꯖꯤꯠ ꯍꯧꯈꯥ ꯑꯗꯣ ꯅꯪ ꯉꯥ ꯑꯝꯇ ꯐꯥꯗ꯭ꯔꯕ ꯑꯝꯇ ꯑꯗꯣ ꯐꯥꯏ ꯍꯩꯖꯟꯈ꯭ꯔꯒꯦ ꯁꯟꯖꯤꯠ ꯃꯥꯒꯤ ꯉꯥ ꯑꯆꯧꯕ 2 ꯑꯍꯨꯝ ꯐꯥꯈ꯭ꯔꯦ 2 ꯑꯍꯨꯝꯗꯤ ꯍꯥꯏꯖꯤꯜꯂꯨꯅꯨꯍꯦ ꯀꯩ ꯉꯥꯡꯅꯩꯁꯦ ꯂꯣꯏ ꯇꯥꯔꯤꯅꯦ ꯃꯥꯁꯨ 2 ꯑꯍꯨꯝꯗꯤ ꯍꯥꯏꯖꯤꯜꯂꯨꯅꯨꯍꯦ ꯀꯥꯏ ꯃꯥꯏ ꯌꯥꯝ ꯁꯤꯟꯖꯔ ꯈꯣꯏꯗꯣ ꯍꯥꯏꯖꯤꯟꯈ꯭ꯔꯒꯦ ꯑꯗꯨꯅꯦ ꯑꯩꯈꯣꯏꯕ ꯂꯩꯇꯦ ꯍꯥꯏꯌꯣꯌꯦꯗ ꯇꯥꯔꯛꯇꯣꯔꯦꯕ ꯆꯐꯨ ꯐꯤꯂꯝꯗ ꯌꯦꯡꯉꯣ ꯆꯐꯨꯗ ꯌꯥꯎꯔꯕꯅꯤ ꯑꯗꯨ ꯐꯔꯦ ꯑꯗꯨꯅꯦ ꯇꯥꯏꯁꯟ ꯑꯌꯨꯛꯇꯅ ꯋꯥꯡꯉꯨ ꯅꯨꯡꯗꯥꯡꯗꯅ ꯁꯟꯖꯤꯠꯀꯤ ꯃꯥꯡꯖꯅꯤꯗ ꯀꯩ ꯋꯥꯡꯉꯨ ꯇ꯭ꯔꯤꯞꯇꯣ ꯁꯣꯏꯗ꯭ꯔꯕꯣ ꯇꯦꯛꯄꯤ ꯋꯥꯡꯉꯨꯒꯤꯗꯣ ꯅꯪ ꯚꯨꯄꯦꯟꯗ꯭ꯔꯅꯕꯨꯗꯤ ꯍꯥꯏꯔꯛꯄꯅꯦ ꯑꯗꯣ ꯑꯁ ꯈꯪꯗꯦꯅꯦ ꯑꯩꯁꯦ ꯄ꯭ꯔꯣꯒꯥꯝ 2 ꯐꯪꯖꯟꯅꯕꯁꯦ ꯕꯤꯠ ꯌꯥꯝ ꯂꯩꯇꯦꯕꯣ ꯑꯃꯃꯝ ꯇꯣꯉꯥꯟ ꯇꯧ ꯍꯥꯏꯌꯣ
ꯑꯌꯨꯛꯇꯅ ꯋꯥꯡꯉꯨ ꯆꯥꯛ ꯆꯥꯅꯤ ꯍꯜꯂꯛꯑꯒ ꯁꯟꯖꯤꯔꯣꯏꯗ ꯕꯥꯔꯗꯦ ꯇꯧꯅꯤꯗꯨꯗꯤ ꯌꯥꯔꯔꯣꯏ ꯋꯥꯊꯤ ꯇꯧꯔꯛꯀꯅꯨ ꯌꯥꯔꯣꯏ ꯑꯩ ꯑꯅꯤꯃꯛ ꯌꯥꯎ ꯉꯝꯃꯣꯏ ꯑꯗꯨꯒ ꯑꯩ ꯏꯃꯥꯟꯅꯕ ꯑꯇꯩ ꯁꯨꯔꯦꯁ ꯀꯨꯃꯥꯔ ꯆꯥꯕ ꯁꯨꯝ ꯌꯦꯡꯕꯁꯦ ꯇꯤꯟꯗꯨꯝ ꯌꯣꯜꯂꯛꯏ ꯑꯁ ꯈꯔ ꯂꯩꯔꯒ ꯑꯩꯈꯣꯏ ꯒꯣꯐꯤꯁ ꯀꯥꯡꯕꯨ ꯋꯥꯆꯦꯞ ꯒ꯭ꯔꯨꯞ ꯑꯃꯇꯪ ꯍꯥꯟꯅ ꯁꯦꯝꯈꯤꯁꯦ ꯑꯗꯨꯒ ꯉꯥ ꯐꯥꯕꯒꯤꯅꯤꯀꯣ ꯃꯦꯟ ꯑꯣꯏꯅ ꯄꯔꯄꯁꯇꯤ ꯑꯗꯨꯒ ꯅꯣꯡ ꯐꯥꯗꯣꯛ ꯆꯥꯛ ꯆꯥꯖꯦꯒꯁꯨ ꯑꯩꯈꯣꯏ ꯍꯦꯛꯇ ꯄꯨꯂꯞ ꯒ꯭ꯔꯨꯞꯀꯤ ꯑꯣꯏꯅ ꯆꯥꯊꯣꯛꯑ ꯂꯣꯏꯔꯒꯦ ꯇꯧꯔꯒꯦ ꯀꯩꯁꯨꯝꯇ ꯈꯜꯂꯨꯅꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯦ ꯋꯥꯆꯦꯞ ꯒ꯭ꯔꯨꯞ ꯑꯃ ꯁꯦꯝꯃꯅꯤ ꯑꯗꯨꯒ ꯇꯧꯔꯁꯦ ꯑꯩ ꯍꯜꯂꯛꯄꯒ ꯃꯌꯥꯝ ꯋꯥꯆꯦꯞ ꯒ꯭ꯔꯨꯞꯇꯣ ꯑꯩꯒꯤ ꯄꯥꯔꯁꯣꯅꯦꯜ ꯅꯝꯕꯔ ꯍꯥꯏꯔꯛꯑꯒꯦ ꯑꯗꯨꯗ ꯐꯣꯟ ꯅꯝꯕꯔꯗꯣ ꯍꯥꯏꯒꯨꯝꯅ ꯋꯥꯆꯦꯞ ꯒ꯭ꯔꯨꯞꯇ ꯌꯥꯎꯅꯤꯡꯕꯈꯩꯗꯣ ꯑꯗꯨ ꯀꯩꯅꯣ ꯇꯧꯔꯣ ꯆꯐꯨ ꯐꯤꯂꯝꯗ ꯌꯥꯎꯔꯦ ꯌꯥꯎꯕꯅꯦ ꯃꯤ ꯑꯩ ꯍꯥꯏꯗꯣ ꯑꯁꯦꯡꯕꯩꯅꯦ ꯑꯩ ꯏꯁꯥꯅ ꯌꯥꯎꯕꯅꯦ ꯍꯥꯏꯔꯒ ꯌꯥꯎꯋꯦꯅꯦ ꯃꯥꯅ ꯑꯃꯨꯛ ꯇꯣꯡꯕ꯭ꯔꯝ ꯄꯥꯏꯈꯣꯝꯕ ꯌꯥꯎꯕꯅꯦ ꯑꯁꯦꯡꯕ ꯌꯥꯎꯕꯅꯦ ꯑꯩꯅ ꯑꯩ ꯌꯥꯎꯕꯅꯦ ꯍꯥꯏꯔꯒ ꯊꯥꯖꯗ꯭ꯔꯤ ꯃꯥꯜꯂꯦ ꯍꯣꯏ ꯊꯦꯡꯀ꯭ꯌꯨ ꯌꯦꯡꯕꯤꯕꯒꯤ ꯌꯥꯎꯕꯅꯦ ꯑꯝꯇ ꯌꯦꯡꯉꯣ ꯑꯗꯨꯒ ꯐꯤꯂꯝꯗꯤ ꯐꯪꯈꯤꯔꯣꯏꯀꯣ ꯍꯌꯦꯡ ꯈꯪꯅꯩ ꯆꯥꯟꯅꯩ ꯐꯤꯂꯝꯗꯣ ꯌꯦꯡꯒꯦ ꯇꯨꯃꯤꯟꯅꯒ ꯍꯥꯏꯔꯛꯀꯅꯤ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯗꯨ ꯇꯤꯟꯅꯔꯁꯨ ꯌꯥꯔꯣꯏ ꯑꯗꯨꯗꯤ ꯌꯥꯔꯣꯏꯕ ꯑꯗꯨꯒ ꯍꯥꯏ ꯒꯨꯗ ꯏꯚꯤꯅꯤꯡ ꯐꯔꯦ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯜꯂꯁꯦ ꯑꯩ ꯄꯨꯈ꯭ꯔꯤ ꯎꯜꯂꯛꯑꯒꯦ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯁꯤ ꯂꯥꯏꯐ ꯃꯔꯛꯇ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯕꯁꯨ ꯅꯨꯡꯉꯥꯏꯕꯖꯥꯠꯅꯤ ꯑꯩ ꯈꯣꯏ ꯆꯣꯞꯄ ꯆꯠꯇ꯭ꯔꯁꯨ ꯌꯨꯝꯗ ꯂꯩꯔꯁꯨ ꯈꯔ ꯇꯧꯔꯛꯀꯦ ꯃꯌꯥꯝꯅ ꯇꯧꯔꯛꯑꯣ ꯍꯥꯏꯔꯛꯑꯒꯗꯤ ꯋꯥꯔꯤ ꯁꯥꯟꯁꯦ ꯈꯣꯏꯒꯤ ꯉꯥꯒꯤ ꯃꯇꯥꯡꯗꯗꯤ ꯑꯇꯩ ꯋꯥꯊꯤ ꯋꯥꯔꯦꯝꯗꯤ ꯌꯥꯝ ꯇꯧꯔꯣꯏꯁꯦ ꯉꯥꯒꯗꯤ ꯃꯩ ꯂꯣꯏ ꯂꯩꯅꯍꯟꯁꯦ ꯅꯠꯇ꯭ꯔꯗꯤ ꯁꯤ ꯉꯥꯗꯣ ꯑꯩ ꯍꯥꯏꯁꯤꯅꯦ ꯉꯥ ꯐꯥꯕꯩ ꯇꯦꯛ ꯅꯝꯅꯤꯅ ꯇꯧꯔꯝꯃꯒ ꯑꯣꯏꯗꯗꯅ ꯀꯩꯅꯣ ꯑꯣꯏꯅ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯒ ꯃꯤ ꯅꯣꯛꯅꯔꯛꯀꯅꯦꯕ ꯃꯨꯛꯕꯥꯡ ꯇꯧꯋꯦꯒꯨꯝꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯅꯦ ꯃꯥꯂꯣꯝ ꯅꯥꯎꯕꯗꯣ ꯃꯁꯛ ꯑꯝꯇ ꯎꯠꯂꯛꯑꯣ ꯈꯪꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯩꯁꯨ ꯆꯉꯥꯡꯉꯩ ꯎꯆꯦꯛꯀꯣꯟꯗꯒꯤꯅꯦ ꯇꯨ ꯁꯤ ꯂꯩꯇꯨ ꯑꯩ ꯅꯥꯛꯇ ꯐꯝ ꯂꯩꯇꯣ ꯃꯥ ꯑꯗꯨ ꯍꯥꯏꯔꯛꯀꯅꯤ ꯉꯥꯏ ꯎꯕ꯭ꯔꯥ ꯅꯪ ꯉꯁꯥꯏ ꯌꯥꯎꯔꯕ ꯖꯐꯔ ꯑꯝꯇ ꯍꯥꯏꯈꯣ ꯀꯩꯗꯧꯔꯒꯦ ꯎꯔꯕꯣ ꯅꯥꯎꯕ ꯁꯤ ꯂꯩ ꯇꯨ ꯅꯥꯎꯕ ꯐꯨꯜ ꯑꯝꯇ ꯍꯥꯏꯈꯣꯁꯦ ꯑꯩ ꯎꯔꯦ ꯃꯆꯥ ꯌꯥꯝ ꯊꯤ ꯍꯦꯟꯁꯝ ꯑꯣꯏꯕꯅꯦꯍꯦ ꯀꯩꯅꯣꯝꯇ ꯄꯤꯔꯛꯑꯣ ꯀꯔꯤ ꯃꯔꯨꯝ ꯅꯠꯇꯦ ꯀꯔꯤ ꯁꯤ ꯆꯨꯞꯁꯤꯟꯅꯕꯝꯗ ꯄ꯭ꯂꯥꯁ ꯃꯣꯏ ꯂꯪꯗꯣ ꯄ꯭ꯂꯥꯁꯇꯣ ꯏꯇꯥꯎ ꯁꯤꯗ ꯌꯦꯡꯉꯣ ꯁꯣꯟ ꯁꯥꯏꯠꯇ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯅ ꯁꯤꯗ ꯌꯥꯎ ꯂꯩꯔꯝꯃꯦꯕ ꯈꯣꯏꯗꯣ ꯅꯪ ꯍꯥꯏꯕꯗꯣ ꯂꯣꯏ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨ ꯌꯦꯡꯉꯣ ꯇꯥꯒꯦꯗ ꯂꯣꯏꯔꯦ ꯑꯗꯨ ꯑꯣꯏꯔꯦ ꯃꯌꯥꯝ ꯂꯣꯏꯁꯟꯅꯕ ꯇꯧꯔꯁꯤ ꯀꯃꯦꯟ ꯀꯅꯥꯏ ꯃꯥꯂꯣꯝ ꯅꯥꯎꯕ ꯃꯁꯛ ꯎꯔꯦ ꯗꯤꯄꯛ ꯌꯥꯗ꯭ꯔꯕ ꯏꯌꯥꯝꯕ ꯄꯨꯔꯥ ꯐ꯭ꯂꯣꯞꯅꯤ ꯆꯥꯕ ꯁꯨꯝ ꯌꯦꯡꯕꯁꯦ ꯇꯤꯟ ꯌꯣꯜꯂꯦ ꯍꯜꯂꯛꯑꯒ ꯑꯩ ꯋꯥꯆꯦꯞ ꯒ꯭ꯔꯨꯞ ꯁꯦꯝꯃꯁꯤ ꯑꯩꯒꯤ ꯐꯣꯟ ꯅꯝꯕꯔ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯄꯛꯑꯒꯦ ꯑꯩ ꯐꯣꯟ ꯅꯝꯕꯔꯗꯨꯗ ꯋꯥꯆꯦꯞ ꯒ꯭ꯔꯨꯞ ꯌꯥꯎꯒꯗꯕ ꯃꯤꯈꯩ ꯀꯩꯅꯣ ꯇꯧꯕꯤꯔꯛꯑꯣ ꯊꯥꯖꯟꯕꯤꯔꯛꯑꯣ ꯑꯩ ꯐꯣꯟ ꯅꯝꯕꯔꯗꯨꯗ ꯋꯥꯆꯦꯞ ꯒ꯭ꯔꯨꯞ ꯌꯥꯎꯒꯗꯕꯁꯤꯡꯗꯣ ꯑꯗꯨꯒ ꯋꯥꯆꯦꯞ ꯒ꯭ꯔꯨꯞ ꯁꯦꯝꯃꯅꯤ ꯑꯩꯈꯣꯏꯒꯤ ꯒꯣꯐꯤꯁꯀꯤ ꯑꯗꯨꯒ ꯑꯩꯒꯤ ꯐꯣꯟ ꯅꯝꯕꯔꯗꯨꯗ ꯑꯩꯅ ꯃꯌꯥꯝ ꯍꯦꯛꯇ ꯃꯦꯁꯦꯖ ꯊꯥꯔꯛꯑꯗꯤ ꯑꯗꯣ ꯑꯩꯅ ꯑꯗꯨꯝ ꯑꯦꯗ ꯇꯧꯔꯅꯤ ꯑꯩ ꯑꯦꯗꯃꯤꯟꯁꯦ ꯑꯩ ꯄꯥꯏꯖꯔꯣꯏ ꯑꯇꯣꯞꯄ ꯈꯪꯅ ꯆꯥꯟꯅꯕ ꯃꯤꯗ ꯑꯦꯗꯃꯤꯟ ꯍꯥꯞꯄꯛꯀꯦ ꯑꯩ ꯁꯨꯝ ꯁꯦꯟꯅꯔ ꯂꯩ ꯉꯝꯃꯣꯏꯕ ꯒ꯭ꯔꯨꯞꯇꯣ ꯁꯦꯝꯕꯨꯗꯤ ꯁꯦꯝꯒꯦꯕ ꯑꯗꯨꯒ ꯁꯦ ꯄꯨꯈ꯭ꯔꯤ ꯌꯦꯡꯉꯣꯁꯦ ꯑꯩ ꯌꯥꯎꯔꯒꯅ ꯁꯨꯃꯥꯏꯅ ꯎꯗꯣꯏꯅꯦꯕ ꯄꯨꯈ꯭ꯔꯤꯁꯦ ꯑꯩ ꯌꯥꯎꯔꯒꯗꯤ ꯑꯩ ꯃꯅꯤꯡꯗ ꯑꯣꯏꯅ ꯎꯗ꯭ꯔꯣ ꯄꯨꯈ꯭ꯔꯤꯁꯦ ꯆꯥꯎꯏꯒ ꯍꯥꯏꯔꯒ ꯑꯗꯣ ꯑꯩ ꯌꯥꯎꯗꯕꯤꯗ ꯑꯝꯇ ꯇꯧꯔꯛꯀꯦꯁꯦ ꯑꯩ ꯌꯥꯎꯗꯕꯤꯗꯅ ꯁꯨꯃꯥꯏꯅ ꯎꯗꯣꯏꯕ ꯑꯩ ꯌꯥꯎꯔꯒꯗꯤ ꯑꯩꯅ ꯊꯠꯆꯜꯂꯤꯅ ꯄꯨꯈ꯭ꯔꯤꯁꯦ ꯇꯣ ꯃꯤ ꯃꯌꯥꯝ ꯂꯩꯅꯩ ꯃꯌꯥꯝ ꯆꯥꯎꯖꯥꯠꯅꯤ ꯃꯤ ꯑꯥꯗ ꯂꯩꯁꯦ ꯌꯦꯡꯉꯣ ꯑꯥꯒꯤꯁꯦ ꯌꯦꯡꯉꯣ ꯂꯩꯅꯤ ꯇꯨ ꯆꯥꯎꯔꯖꯥꯠꯅꯤ ꯍꯥ ꯅꯪ ꯂꯪꯗꯣꯏ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛ ꯃꯣꯏꯁꯦ ꯑꯣꯏꯅ ꯑꯣ ꯅꯪ ꯐꯤꯠ ꯇꯧꯕ ꯂꯣꯏꯔꯕꯣ ꯑꯣ ꯌꯥꯔꯦ ꯇꯧꯁꯜꯂꯣ ꯑꯗꯨꯗꯤ ꯐꯔꯦ ꯌꯥꯔꯦ ꯑꯣꯀꯦ ꯚꯥꯏ ꯌꯥꯏꯐꯔꯦ ꯑꯦꯅꯤ ꯂꯥꯛꯕ꯭ꯔꯣ ꯅꯣ ꯅꯤꯜ ꯁ꯭ꯇꯤꯜ ꯅꯤꯜ ꯆꯐꯨ ꯐꯤꯂꯝꯗ ꯌꯥꯎꯋꯦ ꯑꯗꯒꯤ ꯃꯥꯂꯣꯝ ꯅꯥꯎꯕꯗꯣ ꯃꯁꯛ ꯌꯦꯡꯈ꯭ꯔꯦ ꯗꯤꯄꯛ ꯌꯥꯗꯕ ꯌꯥꯝ ꯊꯤ ꯌꯥꯗ꯭ꯔꯦ ꯕ꯭ꯔꯣ ꯑꯩꯈꯣꯏꯁꯨ ꯒ꯭ꯔꯨꯞ ꯌꯥꯎꯒꯦ ꯌꯥꯎꯔꯣ ꯀꯩꯁꯨ ꯀꯥꯏꯗꯦꯌꯦ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯔꯣꯏ ꯑꯩꯅ ꯑꯩ ꯑꯦꯜꯕꯝ ꯑꯗꯨꯁꯨ ꯅꯩꯕꯅꯤꯍꯦ ꯇꯧꯕꯤꯔꯅꯨ ꯑꯦꯅꯤ ꯂꯛꯕ꯭ꯔꯣ ꯀꯩꯗꯧꯔꯤꯒꯦ ꯗꯤꯃꯥꯄꯨꯔꯗ ꯉꯥ ꯐꯥꯕ ꯆꯠꯂꯤ ꯇꯨ ꯑꯩ ꯂꯥꯏꯕꯛꯈ꯭ꯔꯦ ꯏꯁꯩ ꯅꯨꯡꯉꯥꯏꯕ ꯑꯃ ꯊꯥꯔꯦ ꯁꯨꯃꯥꯏꯅ ꯈꯔ ꯊꯥꯔꯛꯑꯗꯤ ꯐꯒꯗꯝꯅꯤ ꯑꯗꯨ ꯐꯔꯦ ꯀꯩꯅꯣ ꯇꯧꯔꯒꯦ ꯃꯌꯥꯝ ꯂꯥꯏꯚ ꯂꯣꯏꯁꯤꯜꯂꯒꯦ ꯍꯌꯦꯡꯀꯣ ꯑꯩ ꯉꯁꯤ ꯍꯣꯔꯦꯟ ꯄꯨꯡ 6-7 ꯑꯗꯨꯋꯥꯏꯗ ꯁꯤꯗꯒꯤ ꯑꯃꯨꯛ ꯂꯣꯏꯔꯀꯥꯟꯗ ꯒꯥꯔꯤ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯚꯦꯍꯤꯀꯜꯗ ꯂꯥꯛꯄꯅꯤꯅ ꯅꯨꯡꯗꯥꯡ ꯑꯍꯤꯡ ꯑꯗꯨꯝ ꯊꯧꯗꯣꯔꯛꯑꯅꯤ ꯑꯩ ꯌꯨꯝ ꯌꯧꯔꯀꯥꯟꯗꯩꯗ ꯚꯤꯗꯤꯑꯣ ꯑꯃ ꯀꯩꯅꯣꯗꯣ ꯍꯦꯛ ꯌꯥꯝ ꯊꯨꯅ ꯁꯦꯝꯃꯀꯥꯟꯗ ꯁꯤꯒꯤ ꯐꯨꯜ ꯚꯤꯗꯤꯑꯣꯗꯣ ꯑꯩꯈꯣꯏ ꯂꯥꯛꯄꯗꯒꯤ ꯌꯥꯎꯔꯀꯥꯟꯗꯩꯗ ꯂꯣꯏꯕꯐꯥꯎꯒꯤꯗꯣ ꯑꯩ ꯇꯧꯔꯒ ꯍꯌꯦꯡ ꯅꯨꯡꯗꯥꯡ ꯊꯦꯡꯉꯕꯗ ꯍꯥꯡꯆꯤꯠ ꯑꯌꯨꯛ ꯄꯣꯛꯒꯤ ꯃꯑꯣꯡꯗ ꯊꯥꯒꯠꯂꯛꯑꯒꯦ ꯃꯌꯥꯝ ꯑꯗꯨꯐꯥꯎꯇꯤ ꯄ꯭ꯂꯤꯖ ꯉꯥꯏꯕꯤꯅꯕ ꯑꯩ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯍꯥꯏꯗꯤ ꯑꯩꯗꯤ ꯚꯤꯗꯤꯑꯣꯗꯣ ꯐꯖꯍꯟꯅꯤꯡꯕꯅꯤꯅ ꯑꯩꯗꯤ ꯄꯨꯛꯁꯦꯝ ꯁꯦꯝꯖꯟꯗꯦꯕ
ꯑꯩꯒꯤ ꯑꯔꯩꯕ ꯈꯔꯗꯨꯗ ꯐꯖꯅꯕ ꯑꯗꯨꯝ ꯁꯦꯝꯖꯕꯅꯦꯕ ꯑꯗꯨꯅ ꯃꯤꯗꯤ ꯈꯨꯗꯛꯇ ꯅꯝꯃꯒ ꯍꯦꯛꯇ ꯁꯦꯝꯃ ꯊꯥꯒꯠꯂꯦꯕ ꯑꯗꯣ ꯑꯩꯗꯤ ꯉꯁꯤ ꯊꯥꯒꯠꯈꯤꯕ ꯚꯤꯗꯤꯑꯣꯁꯦ ꯆꯍꯤ 10 ꯃꯇꯨꯡꯗꯁꯨ ꯍꯥꯏꯗꯤ ꯑꯩꯗꯤ ꯌꯦꯡꯖꯗꯣꯏꯅꯦꯕ ꯑꯁ ꯅꯍꯥꯟꯋꯥꯏ ꯑꯩꯅ ꯇꯧꯔꯤꯁꯦ ꯄꯛꯇꯅ ꯑꯗꯨ ꯍꯥꯏꯒꯅꯦꯅ ꯑꯩꯗꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕꯗꯗꯤ ꯑꯗꯨꯝ ꯈꯤꯇꯪ ꯑꯗꯨꯝ ꯌꯦꯡꯉ ꯁꯦꯝꯅꯤꯡꯉꯤ ꯑꯗꯨꯗꯨꯅ ꯑꯗꯨ ꯂꯧꯔꯣ ꯀꯩꯗꯧꯔꯒꯦ ꯉꯥꯁꯨ ꯆꯥꯗꯕꯁꯤꯕꯨ ꯑꯗꯨꯝ ꯃꯁꯤꯗꯩ ꯂꯧ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯦ ꯑꯗꯣ ꯊꯦꯡꯛ ꯌꯨ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯑꯗꯒꯤ ꯑꯩꯒꯤ ꯋꯥꯔꯕ ꯃꯇꯝꯗ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯕꯤꯔꯤꯕ ꯍꯥꯏꯗꯤ ꯂꯩꯗꯅ ꯋꯥꯕ ꯍꯥꯏꯗꯤ ꯉꯁꯥꯏ ꯏꯁꯤꯡ ꯃꯄꯥꯟꯗ ꯌꯣꯟꯅ ꯅꯨꯡꯁꯥ ꯈꯨꯁꯥꯗꯨꯒ ꯍꯧꯖꯤꯛꯇꯤ ꯅꯨꯡꯗꯥꯡ ꯈꯔ ꯏꯪꯊꯔꯦ ꯉꯥ ꯑꯃꯨꯛ ꯇ꯭ꯔꯥꯏ ꯇꯧꯔꯒꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯕꯤꯔꯛꯈꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛ ꯃꯌꯥꯝꯒꯤ ꯋꯤꯁ ꯄꯤꯕꯤꯔꯛꯈꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛ ꯌꯥꯝ ꯊꯤꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯊꯦꯡꯛ ꯌꯨ ꯑꯩ ꯍꯜꯂꯛꯑꯒ ꯊꯦꯡꯅꯔꯁꯦ ꯋꯥꯆꯦꯞ ꯒ꯭ꯔꯨꯞꯀꯤꯗꯣ ꯑꯩ ꯐꯣꯟ ꯅꯝꯕꯔꯗ ꯑꯩ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯄꯛꯑꯒꯦ ꯌꯥꯝ Which hook bat you are using? I am using number 2. ꯀꯛꯆꯤꯡ ꯃꯔꯨꯝ ꯀꯩꯀꯥ ꯂꯣꯏ ꯌꯧꯔꯦ ꯃꯥꯁꯦ ꯀꯩꯅꯣꯅꯦ ꯃꯅꯤꯄꯨꯔ ꯍꯥꯏꯕꯗ ꯅꯪ ꯈꯪꯕ꯭ꯔꯥ ꯈꯪꯗꯕ꯭ꯔꯗꯤ ꯈꯪꯗ꯭ꯔꯦ ꯃꯤꯁꯇꯔ M3ꯁꯦ ꯂꯣꯏ ꯁꯤꯖꯤꯟꯅꯔꯦ ꯕꯦꯠꯇꯤ ꯑꯗꯣ ꯅꯣꯡꯃ ꯐꯅ ꯑꯩ ꯂꯥꯏꯚ ꯇꯧꯔꯒꯦ ꯑꯗꯣ ꯂꯣꯏꯅꯃꯛ ꯋꯥꯔꯤ ꯑꯣꯏꯅ ꯁꯥꯔꯁꯤ ꯑꯗꯣ ꯐꯔꯦ ꯂꯣꯏꯁꯤꯜꯂꯒꯦ ꯊꯦꯡꯛ ꯌꯨ ꯃꯤꯁꯇꯔ M3 ꯊꯦꯡꯛ ꯌꯨ ꯍꯧꯖꯤꯛ ꯉꯥ ꯑꯃꯅꯤ ꯐꯥ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦꯕ ꯑꯗꯣ ꯑꯩ ꯂꯥꯏꯚ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯊꯦꯡꯛ ꯌꯨ ꯌꯥꯔꯦꯀꯣ